ꯃꯌꯥꯝꯗ ꯑꯅꯧꯕ ꯑꯣꯏꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡ ꯍꯦꯂꯣꯏ 2022 ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯁꯃꯥꯖ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯆꯩꯊꯦꯡ ꯑꯣꯏꯔꯛꯂꯤꯕ ꯗ꯭ꯔꯒꯁ ꯑꯃꯗꯤ ꯃꯁꯤꯒꯤ ꯆꯩꯊꯦꯡꯅ ꯅꯪꯍꯜꯂꯛꯄ ꯁꯣꯛꯍꯜꯂꯛꯄ ꯃꯌꯥꯝꯗ ꯕꯦꯁ ꯇꯧꯗꯨꯅ ꯁꯥꯒꯠꯆꯕ ꯐꯤꯛꯁꯅꯦꯜ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯍꯤꯡꯉꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯔꯤ ꯍꯦꯂꯣꯏ 2022 ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜꯗ ꯆꯤꯡꯎ ꯂꯩꯌꯥꯝ ꯈꯨꯟꯗꯤꯟꯅꯩ ꯉꯁꯤꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯟꯈꯠꯂꯛꯄ ꯅꯍꯥ ꯀꯌꯥꯅ ꯗ꯭ꯔꯒꯇ ꯂꯥꯏꯆꯨꯔꯛꯄ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯁꯤꯅ ꯅꯍꯥꯁꯤꯡꯅ ꯄꯨꯟꯁꯤ ꯀꯦꯝꯕꯕꯨ ꯎꯔꯒ ꯂꯥꯏ ꯈꯨꯟꯗꯤꯟꯅꯕ ꯃꯔꯛꯇ ꯌꯥꯎꯕꯤ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯆꯧꯕ ꯃꯤꯁꯜ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯂꯌꯥꯝꯁꯤꯡꯗꯨꯅ ꯂꯥꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯗꯨꯅ ꯇꯥꯔꯕ꯭ꯔꯥ ꯂꯌꯥꯝ ꯁꯥ ꯅꯣꯡꯄꯣꯛ ꯊꯣꯛ ꯍꯥꯡꯂꯛꯄꯗ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯟꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯂꯝꯗꯝꯁꯤꯗꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯀꯣꯂꯨꯗ ꯆꯞꯈꯥꯏꯈ꯭ꯔꯅꯤ ꯑꯗꯨꯅ ꯏꯔꯝꯗꯝꯁꯦ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯑꯆꯧꯕ ꯃꯤꯁꯜ ꯑꯃ 2022 ꯁꯤꯗ ꯆꯠꯄ ꯇꯥꯏ ꯃꯤꯔꯝꯂꯦꯟꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯅꯪꯅ ꯃꯤꯁꯟꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯖꯦꯟꯠꯅꯤ ꯅꯪꯅ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯁꯇ ꯔꯤꯄꯣꯔꯠ ꯄꯤꯒꯗꯕꯅꯤ ꯊꯥ ꯈꯔꯁꯤꯗ ꯃꯦꯟꯃꯥꯔꯔꯣꯝꯗꯒꯤ ꯃꯣꯔꯦ ꯐꯥꯎꯔꯒ ꯏꯝꯐꯥꯜꯗ ꯀꯣꯔ ꯆꯥꯝꯃꯒꯤ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯄ ꯌꯥꯅ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯂꯥꯏ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯐꯒꯅꯤ ꯂꯥꯏꯅꯤꯡꯊꯧ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯁꯤꯗ ꯑꯩꯅ ꯑꯦꯖꯦꯟꯠ ꯑꯣꯏꯔꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯕꯛꯁꯤ ꯄꯥꯡꯒꯅꯤ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯅꯪꯗꯤ ꯃꯤ ꯁꯥꯗꯨꯅ ꯑꯅꯧꯕ ꯁꯛꯂꯣꯟ ꯂꯥꯡꯗꯨꯅ ꯃꯇꯝ ꯈꯔ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯣ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯐꯖꯕꯒꯤ ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯧ ꯍꯣꯏ ꯂꯥꯏꯅꯤꯡꯊꯧ ꯃꯗꯨꯃꯛ ꯑꯩ ꯇꯧꯖꯒꯦ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯩꯅ ꯈꯔꯗꯤ ꯅꯩꯊꯔꯝꯂꯒꯦ ꯈꯔꯗ ꯅꯠꯇꯦꯅꯦ ꯌꯥꯝ ꯅꯩꯊꯔꯝꯃꯨ ꯌꯥꯔꯤꯈꯩ GPS ꯁꯤꯖꯤꯟꯅꯧ ꯇ꯭ꯔꯦꯀꯤꯡ ꯗꯤꯚꯥꯏꯁꯁꯨ ꯅꯪꯅ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯤꯔꯛꯀꯗꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯂꯧꯒꯗꯧꯔꯤꯕ ꯑꯆꯧꯕ ꯊꯧꯗꯥꯡꯁꯤꯗ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯁꯀ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯆꯥꯎꯅ ꯃꯊꯧ ꯇꯥꯅꯤ ꯑꯗꯨꯅ ꯌꯦꯡꯉꯣꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯪꯅ ꯃꯤꯔꯝꯂꯦꯟ ꯌꯧꯕꯒ ꯄꯨꯂꯤꯁ ꯃꯁꯛ ꯐꯖꯕ ꯑꯃꯒ ꯈꯪꯅꯅꯕ ꯑꯩꯅ ꯂꯝꯕꯤ ꯌꯥꯜꯂꯛꯀꯅꯤ ꯃꯗꯨꯒꯤ ꯃꯇꯝ ꯉꯥꯏꯔꯣ ꯍꯣꯏ ꯂꯥꯏꯅꯤꯡꯊꯧ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯂꯣꯏ ꯃꯆꯦ ꯑꯍꯜꯗꯨꯅ ꯀꯞꯅꯤꯡꯕꯣꯏ ꯀꯞꯅꯤꯡꯗꯕꯣꯏ ꯃꯁꯛꯇꯣ ꯏꯁꯨꯛ ꯁꯨꯛꯂꯗꯨꯅ ꯂꯥꯏ ꯑꯍꯜꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯃꯔꯛꯇꯒꯤ ꯑꯇꯣꯝꯕꯤꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯊꯟꯇ ꯇꯥꯏꯕꯪꯄꯥꯜꯗ ꯊꯥꯗꯣꯛꯈꯤꯗꯣꯏꯅꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯁꯨ ꯏꯅꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯔꯨꯒꯦ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯅ ꯃꯉꯣꯟꯗꯁꯨ ꯀꯔꯤꯒꯨꯝꯕꯗ ꯁꯤꯔꯕ ꯇꯟꯖꯥꯗ ꯀꯥꯟꯅꯔꯛꯀꯅꯤ ꯍꯦꯂꯣꯏ ꯑꯍꯜꯗꯨꯒꯤ ꯋꯥꯗꯣ ꯂꯥꯏ ꯑꯍꯜꯗꯨꯅ ꯀꯨꯞꯊꯅ ꯇꯥꯔꯝꯃꯤ ꯀꯨꯞꯊꯅ ꯇꯥꯔꯕ ꯃꯇꯨꯡ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯂꯥꯏ ꯑꯍꯜꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯊꯥꯕ ꯍꯥꯏꯅ ꯌꯥꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯤꯔꯝꯂꯦꯟꯗ ꯆꯠꯈꯤꯗꯧꯔꯦ ꯇꯥꯕꯗ ꯂꯦꯝꯍꯧꯔꯤꯕ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯗꯣ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ
lai khundinabsu loire machin manau manga duga loinana chatkadabani duga aroi boina pungmen pangmenare ichem hal viral puda chatuido yam section na chalo viral chanaba thabakti tawbinu hello yaimana kabli kabli hairak mane ahal duna noklaga hoise kap kanu ko viral bu hekta chatpa yaba nate yaima duna khumi adu oirasu tamba ngamba nate ahum subiduna iche hoina misal loirakpada iPhone amta leibiro aigi atomiduna haire kainu iche ngawrbu nangbo hello ekhoina iPhone do kaidongna duino ahum subiduna nangna khangoi nga iPhone da real namge tawbuni iPhone da real namaduna sathina faje hello etomiduna haire taibung migi matau phana tamduna su ꯑꯩꯈꯣꯏꯅ ꯃꯤ ꯑꯣꯏꯕꯗꯤ ꯌꯥꯔꯔꯣꯏ ꯏꯆꯦ ꯉꯥꯎꯔꯅꯨꯕ ꯍꯣ ꯂꯩꯗ ꯂꯩꯔꯛꯑꯣ ꯅꯪ ꯂꯥꯛꯄꯒ ꯄꯩꯁꯥ ꯍꯟꯖꯤꯟꯕꯤꯒꯅꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯗꯨꯝ ꯖꯤꯄꯦꯗ ꯀꯥꯞꯄꯛꯀꯦ ꯑꯇꯣꯝꯕꯤꯗꯨꯅ ꯈꯨꯝꯃꯦ ꯄꯦꯜꯂꯕꯅꯤꯗ ꯃꯔꯤꯁꯨꯕꯤꯗꯨꯅ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯁꯦ ꯒꯨꯂꯤ ꯆꯥꯕ ꯅꯤꯁꯥ ꯆꯥꯕ ꯌꯥꯝ ꯂꯩꯔꯕꯅꯦ ꯒꯟꯖꯥ ꯀꯨꯃꯥꯔꯤ ꯈꯔ ꯑꯃꯒꯁꯨ ꯀꯤꯗ ꯇꯧꯖꯅꯨ ꯁꯅꯥꯒꯗꯣ ꯑꯝꯇ ꯌꯥꯟꯕꯤꯅꯨ ꯑꯔꯨꯞꯄ ꯑꯣꯏꯒꯦꯔꯥ ꯑꯇꯥꯎꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯑꯃꯨꯛ ꯊꯠꯆꯈꯤꯅꯤ ꯑꯍꯜꯗꯨꯅ ꯍꯥꯏꯔꯦ ꯍꯣ ꯐꯔꯦꯁꯦ ꯆꯦꯛꯁꯤꯜꯂꯒꯦ ꯇꯔꯨꯛ ꯁꯨꯕꯤꯅ ꯑꯃꯨꯛ ꯑꯇꯣꯝꯕꯤ ꯅꯪꯗꯤ ꯃꯍꯧꯁꯥꯗꯒꯤ ꯅꯨꯄꯥ ꯎ ꯌꯥꯗꯦ ꯌꯥꯝ ꯈꯠꯄꯅꯤ ꯅꯪꯒꯤ ꯈꯨꯀꯠꯇꯣ ꯂꯤꯃꯤꯠ ꯈꯔ ꯊꯝꯁꯤ ꯃꯤꯔꯝꯂꯦꯟꯗꯨꯗ ꯆꯦꯟ ꯆꯣꯡꯕꯒꯤ ꯄꯥꯎꯗꯤ ꯏꯅꯥꯁꯤꯗ ꯇꯥꯍꯜꯂꯛꯀꯅꯨ ꯃꯉꯥ ꯁꯨꯕꯤꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯑꯦ ꯍꯥꯏꯒꯨꯝꯅ ꯃꯁꯦ ꯈꯠꯄꯗ ꯀꯔꯥ ꯑꯃ ꯍꯦꯟꯕꯅꯤ ꯑꯇꯣꯝꯕꯤꯗꯨꯅ ꯈꯨꯝꯃꯤ ꯍꯣ ꯌꯥꯔꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯑꯍꯜꯗꯨꯅ ꯍꯥꯏꯔꯦ ꯍꯣ ꯐꯔꯦꯁꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯌꯦꯡꯗꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯥ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ ꯑꯩꯈꯣꯏ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯂꯒ ꯍꯜꯂꯛꯂꯒꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯣ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯃꯒ ꯃꯆꯤꯟꯗ ꯁꯣꯜꯂꯦ ꯍꯌꯨꯝ ꯍꯌꯨꯝ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯃꯄꯥ ꯑꯃꯗ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯏ ꯃꯤꯔꯝꯂꯦꯟꯗꯗꯤ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯣ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯗ꯭ꯔꯦꯁꯇ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥ ꯇꯥꯅꯩ ꯏꯅꯥꯎ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕꯁꯦ ꯅꯤꯁꯥ ꯊꯤꯡꯕꯅꯤ ꯑꯗꯨꯅ ꯅꯤꯁꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯇꯧꯁꯦ ꯍꯣꯏ ꯌꯥꯏ ꯏꯆꯦ ꯑꯗꯨꯗꯤ ꯀꯩꯗꯧꯁꯤꯒꯦ ꯏꯕꯥꯅꯤ ꯕꯦꯟꯗꯔ ꯐꯝꯂꯁꯦ ꯌꯨ ꯌꯣꯜꯂꯁꯦ ꯀꯩꯅꯣ ꯏꯆꯦ ꯃꯤ ꯀꯟꯕ ꯂꯥꯛꯑꯒ ꯌꯨ ꯌꯣꯟꯁꯦꯅ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯦ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯏꯁꯤꯡꯗ ꯉꯥꯎꯅꯕ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯌꯨꯅꯝ ꯆꯦꯜꯍꯟꯁꯦ ꯊꯛꯄꯗ ꯍꯛꯆꯥꯡ ꯁꯣꯛꯇꯕ ꯑꯗꯨꯕꯨ ꯄꯨꯡ ꯑꯃ ꯑꯅꯤꯗꯤ ꯉꯥꯎꯕ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯜꯁꯦ ꯀꯣꯛ ꯌꯥꯝ ꯂꯩ ꯌꯥꯝ ꯁꯤꯡꯉꯦ ꯏꯆꯦꯅꯤ ꯍꯥꯏꯕꯗ ꯆꯥꯎꯊꯣꯛꯆꯩ ꯑꯗꯨꯕꯨꯗꯤ ꯑꯥꯏꯗꯤꯌꯥꯅ ꯇꯦꯛꯊꯈꯩ ꯄꯥꯟꯕꯤ ꯅꯆꯦ ꯑꯩ ꯍꯥꯏꯔꯦꯗꯅ ꯑꯗꯨ ꯏꯆꯦ ꯕꯦꯟꯗꯔꯗꯪ ꯅꯨꯡꯉꯥꯏꯇꯦ ꯀ꯭ꯋꯥ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯁꯦ ꯍꯣꯏ ꯌꯥꯏꯅꯦ ꯑꯗꯣ ꯀꯥꯈꯨꯂꯣꯡꯒꯤ ꯃꯨꯖꯤ ꯈꯨꯜ ꯑꯁ꯭ꯋꯥꯏꯗ ꯆꯪꯁꯤꯜꯂꯒ ꯕꯦꯟꯗꯔ ꯐꯝꯕ ꯗꯨꯀꯥꯟ ꯐꯝꯕꯗꯤ ꯌꯥꯔꯣꯏ ꯁꯨꯝꯗꯧꯔꯁꯦ ꯑꯁꯤꯒꯤ ꯂꯃꯥꯡ ꯃꯌꯥꯏꯁꯤꯗ ꯍꯦꯛꯇ ꯕꯦꯟꯗꯔ ꯑꯃꯒ ꯗꯨꯀꯥꯟ ꯑꯃꯒ ꯍꯥꯡꯇꯣꯛꯂꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯨꯅ ꯐꯅꯤ ꯃꯔꯤ ꯃꯈꯣꯡꯁꯨ ꯀꯅꯥꯝꯇ ꯊꯤꯔꯛꯇꯅꯕ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯍꯦꯂꯣꯏ ꯑꯍꯜꯗꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯦ ꯕꯦꯟꯗꯔ ꯑꯃꯒ ꯄꯥꯟ ꯗꯨꯀꯥꯟ ꯑꯃꯒ ꯍꯧꯖꯤꯛꯃꯛ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ
ꯃꯌꯥꯏꯒꯤ ꯂꯝꯄꯥꯛ ꯃꯆꯥꯁꯤꯗ ꯊꯣꯛꯑꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯝꯃꯥꯡꯗꯨꯗ ꯄꯥꯟ ꯗꯨꯀꯥꯟ ꯑꯃꯒ ꯕꯦꯟꯗꯔ ꯑꯃꯒ ꯍꯦꯂꯣꯏꯗꯨꯒꯤ ꯄꯋꯥꯔꯗꯒꯤ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯂꯦꯞꯂꯝꯕꯗꯒꯤ ꯃꯣꯏꯒꯤ ꯑꯁꯦꯝꯕ ꯃꯤꯇ꯭ꯔꯪꯒꯤ ꯄꯥꯟ ꯗꯨꯀꯥꯟꯗꯨꯒ ꯕꯦꯟꯗꯔꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯐꯝꯈ꯭ꯔꯦ ꯀꯁꯇꯃꯔ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯇꯞꯇꯥꯏꯒ ꯀꯦꯁꯜꯂꯦ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯍꯜꯗꯨꯅ ꯄꯥꯟ ꯗꯨꯀꯥꯟ ꯑꯇꯣꯝꯕꯤꯗꯨꯅ ꯕꯦꯟꯗꯔꯗꯣ ꯃꯥꯏꯄꯨꯅꯅ ꯄꯨꯅꯈ꯭ꯔꯦ ꯀꯦꯕ ꯂꯣꯏꯕꯇ ꯉꯥꯏꯔꯤ ꯕꯣꯂꯦꯔꯣ ꯑꯃ ꯃꯥꯡꯗꯨꯗ ꯐꯠ ꯂꯥꯎꯅ ꯈꯥꯝꯃꯤ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯏ ꯈꯨꯊꯧ ꯂꯨꯗꯕ ꯅꯨꯄꯥ ꯑꯃꯅ ꯊꯧꯕꯗ ꯕ꯭ꯔꯦꯛ ꯐꯥꯕꯗ ꯁꯤꯠꯄ ꯃꯈꯣꯜꯅꯤ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯣ ꯍꯦꯛ ꯆꯤꯡꯊꯕꯒ ꯗꯨꯀꯥꯟꯗ ꯐꯝꯂꯒ ꯂꯩꯕꯤ ꯃꯆꯦ ꯑꯍꯜꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯂꯦ ꯅꯨꯄꯥꯗꯨꯒꯤ ꯅꯥꯀꯟꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯂꯩꯕꯤ ꯍꯦꯂꯣꯏꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯑꯅꯤꯗꯣ ꯐꯠ ꯂꯥꯎꯅ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯒ ꯗꯨꯀꯥꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯦ ꯑꯍꯜꯗꯨꯅ ꯎꯔꯦ ꯌꯣ ꯇꯥꯕ ꯅꯨꯄꯥ ꯑꯅꯤꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯍꯨꯜꯗꯣ ꯗꯪ ꯗꯪ ꯆꯣꯡꯉꯤ नुपा उबा यादब हेलोई की साजने नयाक्ति मसासे हेलोई हायब काउख्रे क्वा दुकान फंबी नुपी अमगी एक्टिंग रोल दमु हंजनख्रे हाइनोक मिनोक का तरोदना चिनबान गदो नोंगमी रदना नुपा अनिदो प्रप चंगसिलगा स्वाइदा दुकान फंब्रो अखोइदि खंगदि नानगे मपासिदि अदुम लालगा चटपने अहलदुना नोकलगा खुम फम्मे याम तोइनदि फमदे कोरोनागा लैरुबना अदुगी भाग ओइरमदबा याय हराव कुमै मयासु ओइबा अदुगा कोरोनासु खरा फरकपसिदा दुकान से फम्बा थोकलकपने नुपा नाइरे होइने कोरोनाना लोइना थिंगदुरेको दुपा अमदु नौ हाइरे क्वामता सागे अहलदु ताइरे अइदी जर्दा सदा योनबिदो नचदे वमांग हाना यानजहोगे कोंका ओइनि योले साबी नि हाइरदि तनौरबि अइगी खुसाना मतप अमता तपसरके नुपा अनिदो इंगंगलदना करी हाइबा कोंक्वा अहलदुना कुमे कोरोना लैबदगी जर्दासु क्वामनासु याम तांखतख्रे अमरोमदा हक्सांगसु यामना सोकपनिना योलरगै खदना जिरीदगी कोंक्वा लौरगै ओइना योलबने नुपा अनिदो हेलोइदुना हारिबदो मिटकुप्तब मखै येंगी ngang सुबत जायपुई लेटोन चिंदोलदुना लेंग लेंग चटपदा वाखल फुंगनिंगसु लेंग लेंग चटपदौना तौई कोंक्वा ओइरसु खुदक अदुदा तपलगा चानिंगबा फावे नुपा अनिदुना होइसे कोंक्वा सुक्वाने इपागी पुगी कैदोवेगे साथोक्सिंगाय होय अदुदी तपसरकलगे असुमनो क्वादो तप्पा हौरे मनादो सुनुदो पारपते तनौरबि खुसादुना पना खुतप तप्पदि थमोइदो निंगनिक लावे पाखंग असुकुइनो ओइरकपसे ngasiga sumna khak nupi si ubada mathum mara haukiba leitre tumin yengje haina aina kwado tappa loirduna ani duda amamam ta lansile kwado chana dillen ba horogle somgi kwasa yam hawe kari ming kauge sum khangning duna hangmane ahal duna noklaga khume tamo aigi mingdi tampa kawe nupa duna mu makha tare aigi mingna bobi imanabasina dana kawe mana uripo aina iroi sebadagi ibanima beng amada thabak tawe loan gumba dhauningagadi adum haibiro tamo bobi ga tamo dana ga khangnabase aigidi iraibak fabane matang sabada loan gi mathau taraga haijarake bobina hoi haibiro
ꯑꯗꯣ FB ꯒ ꯄꯥꯏꯗ꯭ꯔꯣ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯒꯅ Instagram ꯑꯣꯏꯔꯁꯨ ꯇꯥꯃꯣ ꯄꯥꯏꯗꯤ ꯑꯩꯗꯤ ꯗꯅꯟ ꯍꯥꯏꯔꯦ ꯑꯦ ꯀꯩꯒꯤ ꯍꯦꯂꯣꯏ ꯑꯍꯜꯗꯨꯅ ꯈꯨꯝꯃꯦ ꯁꯨꯝ ꯄꯥꯏꯅꯤꯡꯗꯕꯒꯤꯅꯤ ꯕꯣꯕꯤꯅ ꯃꯈꯥ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯍꯌꯦꯡ ꯍꯦꯛꯇ ꯂꯩꯔꯒ ꯊꯤꯟꯖꯔꯛꯑꯒꯦ ꯇꯥꯃꯣ ꯌꯥꯔꯅꯤꯗ ꯂꯩꯔꯛꯇ꯭ꯔꯁꯨ ꯀ꯭ꯋꯥ ꯗꯨꯀꯥꯟ ꯐꯝꯕꯤ ꯑꯩꯅ ꯀꯩꯗꯧꯔꯨꯅꯤ ꯐꯣꯟꯗꯨꯗ ꯕꯣꯕꯤꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯇꯝꯐꯥꯁꯦ ꯌꯥꯝ ꯆꯝꯃꯦ ꯁꯣꯏꯈ꯭ꯔꯦ ꯆꯨꯝꯅ ꯍꯥꯏꯕꯅꯤ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯣ ꯍꯥ ꯍꯥꯏꯔꯛꯄꯗ ꯐꯣꯟ ꯑꯃꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤ ꯑꯁꯨꯝꯅ ꯕꯣꯕꯤꯅ ꯈꯗꯥꯡ ꯅꯣꯝꯂꯤꯉꯩ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯈꯤꯡꯂꯛꯑꯦ ꯁꯥꯔꯝꯕ ꯋꯥꯔꯤꯒ ꯂꯣꯏꯅ ꯀꯥꯏ ꯐꯣꯟꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯀꯩꯗꯧꯔꯒꯦ ꯐꯣꯟꯗꯨꯗꯒꯤ ꯕꯣꯕꯤꯒꯤ ꯀꯣꯏꯅꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ ꯇꯥꯃꯣ ꯑꯩ ꯑꯦꯃꯥꯖꯣꯟꯗꯒꯤ ꯄꯣꯠ ꯑꯃ ꯆꯦꯜꯂꯨꯔꯦ ꯄꯩꯁꯥꯁꯨ ꯑꯝꯇ ꯈꯨꯠꯇ ꯂꯩꯇꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯒ ꯄꯣꯠꯇꯨ ꯂꯥꯛꯑꯅꯤ ꯇꯥꯃꯣꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯈꯔ ꯀꯥꯞꯄꯤꯔꯛꯑꯣ ꯄꯩꯁꯥ ꯀꯌꯥꯅꯣꯅꯦ ꯅꯨꯄꯤꯗꯨꯅ ꯃꯔꯩ ꯀꯨꯟ ꯀꯣꯜꯂꯗꯨꯅ ꯇꯥꯃꯣ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ 10,000 ꯕꯣꯕꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯞꯄꯛꯑꯒꯦ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯇꯥꯃꯣ ꯌꯥꯔꯣꯏ ꯀꯩꯁꯨ ꯉꯥꯏꯔꯕꯅꯦ ꯍꯧꯖꯤꯛꯃꯛ ꯅꯍꯥꯟꯃꯨꯛꯁꯨ ꯀꯥꯞꯄꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯀꯥꯞ ꯍꯦꯛ ꯀꯥꯞꯄꯛꯇꯦ ꯕꯣꯕꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯦ ꯃꯥꯏꯊꯣꯡꯗ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯁꯤꯟꯅꯩ ꯍꯦꯂꯣꯏ ꯑꯍꯜꯗꯨꯗꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯈꯔꯗꯤ ꯅꯨꯄꯥꯗꯒꯤ ꯂꯧꯖꯅꯥꯝ ꯄꯨꯖꯅꯥꯝ ꯌꯥꯝ ꯍꯩ ꯅꯨꯄꯥꯗ ꯌꯥꯝ ꯇꯥꯡꯖꯕꯁꯦ ꯂꯥꯁꯇꯤꯡꯗꯤ ꯑꯣꯏꯒꯟꯗꯕꯅꯤ ꯃꯁꯤꯅ ꯅꯨꯄꯥꯁꯤꯡꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯒꯤ ꯉꯥꯏꯕꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ ꯑꯋꯣꯏꯕ ꯇꯥꯏꯕꯪ ꯃꯤꯔꯝꯗꯟꯁꯦ ꯆꯠꯅꯕꯤ ꯑꯃꯅ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯜꯍꯜꯂꯦꯗꯀꯣ ꯑꯁꯨꯝꯅ ꯆꯤꯝꯕꯥꯜꯗꯗꯤ ꯀꯥꯡꯊꯣꯛꯇꯅ ꯍꯦꯂꯣꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯕꯣꯕꯤ ꯏꯀꯥꯏꯒꯨꯝꯁꯨ ꯇꯧꯏ ꯗꯨꯀꯥꯟ ꯐꯝꯕꯤ ꯇꯝꯐꯥꯅ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯣꯟꯒꯤ ꯄꯜꯂꯝꯃꯒ ꯅꯨꯄꯤꯁꯤꯅ 10,000 ꯀꯥꯞꯄꯣ ꯅꯍꯥꯟꯃꯨꯛꯁꯨ ꯀꯥꯞꯄꯛꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯁꯥꯊꯤꯅ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯕꯣꯕꯤꯅ ꯉꯝꯗꯨꯅ ꯍꯣꯔꯦꯟ ꯀꯥꯞꯄꯛꯀꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯦ ꯐꯣꯟꯗꯨ ꯀꯛꯊꯠꯄꯒ ꯀꯔꯤꯝꯇ ꯃꯣꯡ ꯍꯥꯗꯅ ꯍꯦꯂꯣꯏ ꯑꯍꯜꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯕꯣꯕꯤ ꯏꯆꯟꯅꯨꯄꯤꯅꯦ ꯏꯃꯥꯕꯣꯛ ꯊꯣꯛꯄ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯟꯖꯥꯗꯨꯗ ꯗꯅꯗ ꯇꯦꯛꯁ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯀꯥꯏꯗ ꯂꯩ ꯏꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯃꯥꯒꯤ ꯑꯅꯥꯕ ꯍꯧꯔꯦ ꯐꯣꯟ ꯇꯧꯕꯁꯨ ꯆꯠꯇꯦ ꯃꯦꯁꯦꯖꯇꯣ ꯄꯥꯔꯨꯕꯗ ꯅꯨꯡꯁꯤꯕꯒꯤ ꯃꯨꯠ ꯁꯥꯒꯠꯄ ꯍꯧꯔꯛꯄ ꯗꯅꯁꯨ ꯃꯨꯠꯇꯣ ꯀꯥꯏ ꯗꯅꯅ ꯚꯥꯏ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦꯌꯦ ꯍꯧꯖꯤꯛꯃꯛ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯕꯣꯕꯤ ꯁ꯭ꯋꯥꯏꯔꯦ ꯑꯣ ꯂꯥꯎ ꯑꯗꯨꯗꯤ ꯆꯠꯂꯁꯦ ꯗꯅꯅ ꯀ꯭ꯋꯥꯒꯤ ꯄꯩꯁꯥꯗꯣ ꯄꯤ ꯑꯗꯨꯒ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯣ ꯊꯣꯛꯅꯤꯡꯗ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯂꯣꯏ ꯑꯍꯜꯗꯨꯅ ꯃꯈꯨꯠꯇꯣ ꯍꯥꯏꯔꯗꯨꯅ ꯍꯣꯏ ꯇꯥꯃꯣ ꯅꯆꯟ ꯂꯩꯖꯍꯧꯔꯒꯦ ꯅꯣꯡꯃꯃꯨꯛ ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯗꯨꯀꯥꯟꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯅꯤꯗꯣ ꯕꯣꯂꯦꯔꯣꯗꯣ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯕꯣꯂꯦꯔꯣꯗꯣ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤꯕꯒ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯗꯣ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯌꯣꯜꯂꯤꯁꯤꯅ ꯌꯨ ꯅꯪꯅ ꯀꯣꯡꯀ꯭ꯋꯥ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯖꯔꯗꯥ ꯑꯣꯏꯅ ꯌꯣꯜꯂꯣ ꯃꯤꯅꯅꯦ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯅꯔꯅꯤ ꯃꯤꯁꯟꯁꯦ ꯍꯧꯕꯇ ꯉꯥꯏꯔꯤ ꯐ꯭ꯂꯣꯞ ꯆꯠꯇꯨꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯣꯏꯅꯦ ꯅꯪꯅ ꯌꯨ ꯑꯩꯅ ꯀꯣꯡꯀ꯭ꯋꯥ ꯏꯆꯦꯅ ꯀꯣꯡꯀ꯭ꯋꯥ ꯍꯥꯞꯄꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯗ
ꯖꯔꯗꯥꯔꯗꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯐꯔꯦꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯖꯔꯗꯥꯔꯁꯨ ꯍꯥꯞꯂꯒꯦ ꯖꯨꯕꯥ ꯀꯨꯁꯨꯝ ꯃꯅꯥꯅ ꯀ꯭ꯋꯥ ꯃꯅꯥ ꯁꯥꯔꯒꯦ ꯑꯗꯨꯒ ꯖꯔꯗꯥꯔꯅ ꯑꯋꯥꯊꯕꯤ ꯃꯅꯥ ꯑꯀꯪꯕ ꯃꯀꯨꯞꯅ ꯁꯦꯝꯂꯒꯦ ꯏꯆꯦꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯀ꯭ꯋꯥ ꯗꯨꯀꯥꯟ ꯐꯝꯕꯤ ꯁꯥꯟꯅꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯗꯤ ꯀ꯭ꯋꯥ ꯖꯔꯗꯥ ꯑꯣꯏꯅ ꯎꯍꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯨ ꯅꯆꯦ ꯑꯩ ꯂꯩꯔꯤ ꯅꯆꯦ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯨꯡꯁꯨ ꯍꯥꯏꯅ ꯍꯥꯏꯅ 9 ꯈꯔ ꯍꯦꯜꯂꯛꯂꯦ इखंग खंगौदना गाड़ी मचा थौबा पाखंग मचा ngausinnaba खरदो दुकान तमना चंगसिले सक्ता चुदा वातबी नुपी अनिना लमांगदुदा होटल ओय दुकान ओय कई तौदुना फमदुना लेरंबदो उबदा पुंगंgai मसीगी लंबी मपालसे खुलनी ताइनबा मफमनि अदुम चथोक चसिन तोयना तवे अदुबु दुकान फंबा होटल फंबदी थेंगनदे ngasi इखंग खंगौदना थेंगनबसिदा मखोई नहा तरादो मया कारे हेलो एटोम्बीदुने इहेन हेन बदौना तवे थबल थीबा थोलकपनि कोइथौ थौरगा थीबा फंगक्त्रबदा वारदुना दुकालदगी सुरुक्वा लौरसाइदुन संगकपनि मचिम मनावनिना लमगाना मैंगालदुदा साथोके लेबदुबदा मखोई तरागी मुलदो सोंथोके तवे पाखंग मचा तरादो परप्रप चंगसिलगा क्वामता पियुवा हल्दुनाई नखोई तरा लागगा क्वाम खक्तना यारबो हाइसे पाखंग मचा मना आइगिसु यावे मखोई तरादगी तरेत अमदी मासु क्वा चानी लोइना मथंग मनाव नाइना सोंथोरकले लेमोबुदुना एपी थकलगा सेंटर फ्रेश हाइबो याव सुरुक थकपो याव अरोइबिनी मागी मागी थोकपो मची हल्दुना क्वा तपे अतोम्बिदुना नाकंदा मचीगी मतेंग पांगे पाखंग तरादुगी मनुंगदा खरा खदांग कनबा मन अतोम्बिदुदो ओनसिलगा कइनो साइन बोर्डता होटल हाइना थारिसिबु होटल सु यावब्रो अतोम्बिदुना खुमे यावे होटल सु यावे पाखंग मचादुना मयाम होटल सु यावे मोइसे साकुला मेदी क्वागा लाइरी क्वादो कोना चारगे योमसिनबिरो होटल सिदा फंगबखै साथगिसे मयाम कई काइगे अतैदुसु मागी वादुदा होई हाइना चम मानना पाखुम पिरे दुकान ममांगदा लेपमबदगी होटल लेबा तोमदा चंगले होटल दुदा हेलो एटोम्बिदुना चानबा चाबोरा कांगौ प्लेट ता हापलगा पुथोरे नहा मन जिंगलाउबिदि लैतब्रा अटोम्बिदुना जिंगलाउबि हाइदि ngauphing tawbudo hoi leye yu natro isam sambida ko koi thoktrasu haibe yar duda sum ikaiba thakpa nei kai daga hangbade kai riba ya he nangsu asi haram laga heloido sakhum da changsil laga makhoi na udringe yugi ni sa paran bangamba leiwado sing de swalaga polythene da yu sarga mayo yomduna puthore yudo pakhang macha tarado glass tu da heraga thakpa hibo heitabo thagle yudo thakpagi nisado pali tawre mokhoi taraduna hotel dugi manungda yudi nataba yu manba nisadu da ngawringe machin manawani do lona tumin sakhum da wari sane inaw aikhoina khanbado था मगी ममांगदा मीटिंग तौबदा मफम सिदा निशा चाबा अंगांगी मसिंग स्वाइगे एरिया सिदा लै हाबदो सुबमे होइसे आइना ना सिंगचे स्कैनिंग फजना तौरबनी मोइ तरासे लोइना चुमले खोइदो खोइचा थाकपदा गाइरे थुबना हाले दुनी तौरिसे इचे लेकाय लेकाय दा चलगा इबानी ना फंगबा इन्फॉर्मेशन सिंगसिदा ड्राइव चथसे ngasi hurase tabu angang singse nisha saba angang aktani yu dagi hendoktana ahan badiche aikhoina moidagi tangai phadana khangdok tuise nisha jon phamduni aduga mu maduga maru leinaba network singduni machi na mu khume adubu thabakse arai badi nate
ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯀꯨꯞꯁꯤꯟꯅ ꯊꯕꯛꯁꯦ ꯇꯧꯁꯦ ꯇꯔꯥꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯆꯥꯛꯈꯨꯝꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯣꯇꯦꯜꯗꯨꯗ ꯆꯪꯂꯛꯏ ꯃꯍꯩ ꯂꯩꯋꯥꯏ ꯌꯥꯎꯕ ꯏꯁꯤꯡꯅ ꯅꯤꯁꯥꯒꯨꯝꯅ ꯃꯉꯥꯎ ꯊꯤꯔꯛꯂꯕꯗ ꯄꯥꯈꯪ ꯃꯆꯥ ꯇꯔꯥꯗꯣ ꯑꯇꯣꯝꯕꯤꯗꯨꯅ ꯀꯥꯞꯄ ꯇꯦꯡꯀꯥꯞꯇ ꯄꯥꯜꯂꯗꯨꯅ ꯌꯨ ꯊꯛꯂꯒ ꯃꯊꯣꯡ ꯈꯪꯗꯅ ꯉꯥꯎꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ ꯅꯍꯥ ꯑꯃꯗꯤ ꯉꯥꯎꯔꯤ ꯅꯤꯁꯥ ꯄꯥꯡꯈꯠꯂꯛꯄꯗꯨꯗ ꯄꯣꯀꯦꯠꯇꯒꯤ ꯒꯨꯂꯤꯗꯨ ꯂꯧꯊꯣꯛꯂꯒ ꯂꯪꯈꯠꯄ ꯍꯧꯔꯛꯑꯦ ꯃꯗꯨ ꯆꯥꯔꯨꯕꯗꯒꯤ ꯅꯤꯁꯥꯗꯨ ꯈꯥꯏꯔꯦ ꯅꯍꯥ ꯇꯔꯥꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯄꯥꯜꯗꯤ ꯄꯣꯈꯥꯏꯕꯤ ꯂꯪꯈꯥꯏꯕꯤꯗꯨꯅꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯌꯥ ꯀꯥꯔꯦ ꯅꯤꯁꯥꯁꯨ ꯅꯠꯇꯕ ꯅꯤꯁꯥ ꯃꯥꯟꯕ ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡꯗꯨꯅ ꯌꯨꯒꯤ ꯁꯛꯂꯣꯟ ꯂꯥꯡꯕꯗꯤ ꯊꯋꯥꯏ ꯋꯥꯔꯝꯗꯦ ꯑꯗꯨꯕꯨ ꯆꯥꯟꯅꯅ ꯒꯨꯂꯤ ꯂꯪꯈꯠꯂꯛꯄꯁꯤ ꯎꯕꯗ ꯊꯋꯥꯏꯗꯣ ꯋꯥꯗꯕ ꯉꯝꯗꯦ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯏꯟꯈꯠꯂꯛꯄ ꯅꯍꯥꯁꯤꯡꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯃꯥꯡꯒꯗꯕꯁꯤꯡꯁꯤꯗꯒꯤ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯃꯤꯁꯟꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯅꯤꯡꯂꯝꯕ ꯈꯨꯗꯤꯡꯃꯛꯅ ꯊꯕꯛ ꯑꯣꯏꯅ ꯃꯤꯃꯥꯡꯗ ꯊꯣꯛꯂꯛꯂꯕꯗꯨꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯌꯥ ꯀꯥꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯌꯥ ꯀꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯣ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯑꯇꯣꯝꯕꯤꯗꯨꯅ ꯅꯍꯥ ꯄꯥꯈꯪ ꯑꯃꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯑꯗꯨꯒ ꯒꯨꯂꯤꯗꯨ ꯃꯨꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝ ꯅꯥꯏꯔꯛꯑꯦ ꯀꯩꯅꯣ ꯑꯉꯥꯎꯕ ꯃꯌꯥꯏ ꯀꯟꯕꯁꯦ ꯊꯛꯂꯁꯤꯐꯥꯎ ꯄꯦꯟꯗ꯭ꯔꯤꯕꯔꯣ ꯑꯗꯨ ꯑꯃꯨꯛ ꯂꯪꯈꯠꯂꯛꯏꯗꯨꯅ ꯅꯍꯥꯗꯨꯅ ꯈꯨꯝꯃꯛꯏ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤꯅꯤ ꯃꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯉꯥꯎꯕꯒꯤ ꯃꯍꯩ ꯐꯪꯗꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯍꯥꯏꯔꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯌꯨꯅ ꯍꯦꯜꯂꯤꯅꯦ ꯌꯨꯗ ꯌꯥꯎꯕꯅꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯗꯣ ꯐꯔꯦꯅꯦ ꯌꯨꯅ ꯉꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯏꯉꯥꯎ ꯉꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯐꯔꯦ ꯑꯗꯣ ꯅꯣꯏꯅ ꯉꯥꯎꯕ ꯃꯄꯨꯡ ꯐꯥꯅꯕ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯒꯨꯝꯕ ꯄꯣꯈꯥꯏꯕꯤꯁꯦ ꯁꯤꯗ ꯌꯣꯜꯂꯒꯦ ꯅꯍꯥꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕ ꯐꯥꯎꯏ ꯅꯍꯥꯗꯨꯅ ꯑꯃꯨꯛ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯐꯔꯦꯅꯦ ꯌꯨꯁꯨ ꯒꯨꯂꯤꯁꯨ ꯃꯐꯝꯁꯤꯗ ꯑꯅꯤ ꯄꯥꯕ ꯑꯇꯣꯝꯕꯤꯗꯨꯅ ꯃꯔꯛ ꯊꯠꯂꯦ ꯑꯗꯣ ꯃꯇꯥꯡꯕꯨꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯔꯨꯕ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯅꯍꯥꯗꯨꯁꯨ ꯉꯥꯎꯔꯤ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯅꯣꯏꯒꯤ ꯄꯣꯈꯥꯏꯕꯤꯁꯦ ꯌꯥꯎꯅꯤꯡꯉꯤ ꯅꯣꯏ ꯄꯣꯈꯥꯏꯕꯤꯁꯦ ꯀꯥꯏꯗ ꯐꯪꯒꯦ ꯐꯖꯕꯤ ꯅꯪꯅ ꯍꯪꯂꯕꯅꯤꯅ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯝꯕꯤꯗꯨꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣꯃꯗꯤ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯑꯣ ꯈꯪꯉꯅꯤ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯂꯧꯔꯨꯔꯒꯦ ꯃꯐꯝꯗꯨꯗꯒꯤ ꯑꯗꯨꯒꯅꯦ ꯁꯤꯗ ꯑꯣꯏꯅ ꯌꯣꯜꯂꯒꯦ ꯑꯇꯣꯝꯕꯤꯗꯨ ꯋꯥꯗꯤ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯁꯤꯡꯗꯣ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯃꯣꯏꯒꯤ ꯇꯥꯏꯕꯪ ꯄꯥꯜꯂꯝꯕꯗ ꯇꯥꯎꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯣꯇꯦꯜꯗꯨ ꯊꯤꯡꯖꯤꯜꯂꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯃꯇꯝꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯇꯥꯏꯕꯪ ꯁꯛꯂꯣꯟꯗ ꯂꯥꯡꯉꯝꯕꯗꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯛꯂꯣꯟ ꯑꯃꯨꯛ ꯂꯥꯡꯉꯛꯑꯦ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯨꯗꯒꯤ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯤꯡꯈꯣꯡ ꯑꯃꯗ ꯇꯝꯅ ꯂꯥꯛꯑꯦ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯈꯣꯡꯒꯤ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜ ꯏꯍꯧꯔꯛꯐꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯏꯖ ꯏꯔꯨꯜꯅꯨꯡꯗꯨꯗ ꯀꯨꯝꯊꯔꯒ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯏꯔꯣꯏꯔꯒ ꯁꯥꯟꯅꯩ ꯑꯃꯨꯛꯁꯨ ꯏꯁꯤꯡ ꯏꯄꯥꯛ ꯌꯥꯏꯊꯛ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯇꯥꯗꯨꯅ ꯂꯩ ꯊꯃꯝꯕ ꯑꯍꯤꯡꯗ ꯇꯒꯨꯞ ꯇꯔꯪ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯣ ꯑꯃꯨꯛ ꯌꯦꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯆꯦ ꯇꯥꯏꯕꯪꯄꯥꯜꯁꯦ ꯌꯥꯝꯅ ꯂꯨꯔꯝꯃꯦꯀꯣ ꯑꯔꯣꯟꯕ ꯀꯨꯝꯍꯩ ꯑꯃꯅ ꯐꯤꯖꯪ ꯑꯃꯒꯤ ꯃꯔꯨꯝꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯦ
hayeng ibani na tawdoise yamna lui lurabasu nathiduna chatpa yara thangjiluruba khungthangse ngasagi nahadu naiba mafamdudi chumle ko chumle leifam su mamingsu asumna nido wari sanaringe lai pakhang ama fuklauna phaujile ma lakpa ubada machi elduna nang lakpa ngairamane phare mafam sida matam chana yorokpa lai pakhang duna khume aisu signal hek phangbaga lai sine ahal dunaire hayengdi nangsu taibang saklonda akhoi gi mateng pangdaba yadabane hoi panglaga loire helo henduna makha muktare phare adudi hayeng ayuk pung tara khumal lapakta thengase lai pakhangdu wahai du taraba matu mafam du degi tandal mangal ola mangkre heloi machmanaw ni do nongan bangaina singoi turel du da iroiraga sanarga lele heloi ahal duga atomi duga mu isingdo sana sanana awai khum tongnare iche pamui ko hosikan gi na singja pamui inaw bema mahi cha dringai moyol chongpada nongna tin charga ken kan duna inkalakpa pakhang macha singchina punsi mangba khaldurga hwataba ngamde hoi hoi haiba wai sidagi hena wa makha taba talle wa yang nganglaka khadang sokadaboi khalle asumna ising ireiduda sana sanana nongan kiba khangoutre haina kibagi matungina heloi nido taibang salonda amuk hanjinkre haina kiba pungpham sapsana lai pakhangduga makhoi hum khumal lapakta thingnare khumal lamba bus terminus mapadudagi ahum da hongnaraga auto amada reserve tawraga tongduna lai auto thoribu nupado mamangi mingselduda yengaga yengningina auto thawi heloi atomidugi khupajado ubada auto thawbada kaya khojangdabadongna su tawi auto do mangam isan sandabadongna su tawi heloi atomiduna auto duda laure khara pangkan sukandana chang amada thawiba yaroidra hemankhre khuthaudo adongi aina haijarise aina yam haipapa singsaraga haijabadi nate khuthaudo tamalle thabak amata nangaroi auto driver do hoi mai haiba ngamdre mana laluba kawbuduna hoi mai haide mamai duda ikairap tawbugi yam chauna mami amadi tai masu maral mapot phabadawna lei tumin hanjin hanjin yenglubane mi leisabi duda madu yenglingai lambigi atong akut khangdamo kai speed breaker ga yengdaba makai moli moli thauraga leirubaduna magi maralne hojikti thoramba changdudagi khara kalap thorokba horakle auto do lepjana asum thorokpana hojikti auto do yengang pokpi yorakle yengang pokpi duda yaubaga auto do khamalle auto brado pitoklamne auto driver do tumin chap leptun lehawi makhoyum do honaduna khun pangba leiba lambi adomda hoi mai amta haidina tumin lai makhoyum do wang tangangnade mikup naum chingna makhoyum do chatle asumna chatpada lambi matai da leiba waiting chit mapa amada gari ben ama khamlaga leibadoi nupa ani masu ben dugi nakanda gari macha do khamlaga ben du da tongba nupa ani du wari sanari punna makhoi marini waiting chit maya du da makhoi masin murum murum wari sanari nupa mari do makhutlu masawo kayo tawraduna karigumba khara yanadabagi mari mara tawnabdawna su tawi adubu kona thangda yanaramdabadi yanabadawna su tawre sen yawa bek ama khusinne hana gari macha tongduna lakpa ani duna ben manungda phamliba lipa ani duda sen yawa bek to he khusinnabaga hojikti ben manungda phamliba lupa amana khaw mana gari macha thoba lupa aduda khaw du sinabdawna tawi
asumna khawsing do exchange tawringe khangawdana makhoyum do changchile hello etomiduna yam ichang thongna ben manung da tongliba nupa du da amado sida phangbra ben dagi nupa duna kaino amado haide asumna wari chanaba horakpada ngai gari masada tongduna lakpani do mamituna munna makhoyum da yenglamaga makhoy sidi mata amani khalduna tumin makhoy gi gari do start tawraga chalawbuna fare khanduna gari do thauduna chatkra hello etomiduna ben du da phamliba nupa duna wahang jajat hangjilapudu de khumda yadadana asum naire tu adagi moyani ne puduna chatkibase asi pame ben dagi nupa duna hello etombidu gi wadu yam satin masada angakpa musu faure aduga ire kanana haiba sida phang yaide hello etomina khume mina phangye na harakpa ha mina phangye na harakpa kanagi minone hairaido hello etomina makhatare aduda koi thokudrasu adum aikhoine lawningbado nangondagi lawrage nupa duna nakoyumse apunbra apunmane asumna wari sanaba horakpadagi bendu tongliba nupa duna apam nungsi phaurakpadongna su tawre wari sanaraga koyaktabadongna tawre yenglaga wari budi sai haibabu mamituna hello etomiduda adumak yengle amaromdana hello ni haiba makhoy ni di khangde asuk masak phajaba nupi ani sina nupa sigi loinana laklebase haigumdana onthokna pamu baibedu phawe bendubu thawrukliba driver du gi wakhalone masina ma wangangde aduma yengduna le hello etombiduga driver sit nakanda phamliba nupa duga kanna awai khumtongnare khadang nomle amarumdana mikup naum singna hello ehalduga lai pakhangduga akoi biduda aronba thabak ama pangthokadabagi phibam amada lona loktunarga sem sarga lebidongna tawe anido awai khumtongnaduna wari chane nupa du naide nangse kamai thajane karino thajaba haibabo sum leidana nangi phajariba nasakna taw mawung sida draka mari leinaba thabak tawrongdaba mandaba isagi apamba chanaba simpam ama pukningna khoidana tawbudabu saksu fajadaba haidana mu leibrane adubudi nangna haida chumba aigi pamjaba sinfam tawbada madugi mathau tade haibasimati khangjinbirogo ado ayawu makhai aingonda pibiramu aingonda yawsidi keji ani di yawi ngasai nupa ani duna keji ma lokre ayawu khaido piramo dudi keji ani oreso hoi piramba haiduni hello etomiduna khangudana magi fijidagi paisa bandal ama lokthore kaidabu yepa paisa no khangde onthokna haina yepa paisa haiduni nupa ani dugi mamita yamkhraba paisa hoina ui lupa lakh tara hoina adubu tasing paisa bandal hoina makhoi ani gi mamita uribado paisa muktina unawana akangmana paisa sarga tawbo ngambi hello etombiduna taibong singi mamita uhanbane tasingna paisa amta nate hello etombiduna nupa ani duda mitrang ama tawsil ngasi lakliba makhoyumse kauthoknaba mathang thengnabadasu kauna ngangnabada khangdanaba haidana hello etombiduna magi misna ani duna munna yengi magi mituna makhoyni da amuktang misanabada wakhal pukning tarang malang amada itaw tawbuduna tawe tanja duda paisa mayam phangli khalladuna drug to sinaramlaga aduma hoi mai haidana adumak chatkre makhoi gi bendo thaudoklaga hello etomiduna magi mamitagi mangal amada fudoktuna hek michannabaga bendo nek thaukibda apenba poi makhoi humdo ahanba khongthang mai pa engasidi asobu mission chigi ahanba plan fajana execute tawbugi numitchimasu asum naukre hello etombido masi alga lari pakta hankre lai mudusu
मागी मकाइफमदा सोमदन कमदौरी लाइरबागदा लाई खुंदिन्ने लाई खुंदिन्नबदुदा लाइगी पब्लिसिटी पाइरदुना लाउथोरे अनौब फंगबा पाव अमदा म्यांमारदगी पुसिलकने हाइना तौरंबा यामखरबा ड्रग मयामदो पुसिलरोय हाइबगी पाव अमा फंगले हौजिक पालिबा लेंगाक्सिना नोंमा कांगदना border area amadi mafam kayadagi lepa leitana drug phaba ngamle aduna masida lai ekhoina ot pa saduna yaukshil baibse afaba natre anobo protocol ama laktri phawdi matam kaktana mission se thokle hello singda sinaramba sinthado khudak sidagi lakthoi mission se horokpaga dismiss tawudadi hello singdo nungai jaramde adu hoi मसीन फरे ड्रग की लांगसीदा खुथिंग जुल्लरगा अफत्तब ओइरने चयत खयनब चरांगना भाइबदो इंगाव ngawna irang langna leiba heloi makoi gi punsida ayat apan thok tui charu masina dum fare khalle lai khundinna balorduna haujikti layam singdo hanakre chahi umgi matungni after 3 years hello singdo mausa gi punsida hanjilagle hello machim naw tareti mausa gi mausa irang khaithal ka ba horagle nongmagi numine hello atomido singya amada madom koi bala ame lamlai telo chana dagi changchilaga leiba singnung khoktani singnung khokki ningthiraba singmai duda madom fire laiba tha duda famduna le hello atomiduna nungsije aina aigi heloi mapokse adubu nungai taba madile wakal na khanba puning na ningba nungsi buai thungna ba haidu madi leiraro asumna wakal nungai tana heloi duna leiringe manang nak podwaida nupa amana khanglaw lawre artist ready light camera action famlam matagi fuk hogulaglaga कदाइदनो लाउरिबदो हाइदुना येंथोरकपा हेलो एटोमिदो उरे सिंगनुं खोके फजख्रब स्पॉटुदा फिल्म नमलंबा हेलो एटोमिदुना हाइमा फिल्म शूटिंग इन नसिदिया करी खु फजनीगे हीरो सिदी वाओ हीरो निसिजु या अदुबु हीरो सिनदी इयनि हेले अमतबु हाइपे चंगचिलगा मखोइने ngangnarisincha taruge असी खलदना हेलो एटोमिदो शूटिंग स्पॉट में आदुदा चंगचिलगा उमरुम अमदा तुमिल लेपगले शूटिंग दु कन्ना तौरी हीरो हीरोइन दो डायलॉग तौरी हीरो अमदी हीरोइन अवाय खुमनि तौनरिबदो मयेक सिंगद्रबा अतियासिगा नंगी थमोइदुगा करीबु खेनरिगे थानिल अई नंगबु याम थाजखिबने अदुबु नंगदी मसा मवा लेबा मौ कोइबु नुपा मखलदो ओइरेको अदुक तुगचबा आई सोइख्रे लानख्रे लांगले आइबु वारौनो खंथा हुदबा मिकुप्ता असोइबा रानबा लंबी अमदा आई चलुरे डायरेक्टर दुना सब्ट्रा मगलोनन लाउरे कट कट याद्रे डायलॉग तोरंबगा चपलेपी डायरेक्टर दुना इबुंगो रोशन कदाइदगी इमोशनल ओयो हाइबा मतांगदुना ओइद्रे अरोइबगी नंगी लाइनदुदा नंग कपकदबने रोशन न खुमे थानिल की कैरेक्टर से याम लुई अदो डायरेक्टर आइसु कपनिंग मने अदुबु कपु याद्रिबसिने डायरेक्टर दुना मेकअप आर्टिस्ट गेस्लेन पुरो गेस्लेन हाइबदुदा मयाम दुनोए तुमिन तुमिन असीबु डायरेक्टर नी ग्लिसरीन हाइबो हाइजदेने गेस्लेन गाइने असीनबु डायरेक्टर ने तुमिन तुमिन नोंने इशौ लांगबा डायरेक्टर दुगी इशौ दुदा मेकअप आर्टिस्ट दुना ग्लिसरीन दो खजिक हीरो दुगी मित्ता हापे मित्ता ग्लिसरीन दो हापदगी पीदु तारो हाइबे यारे रीटेक तौरगा सिंदो अमुक हले डायलॉग हंजन ngangle मित्ता की पीसु तारे पीदु तारकपगा मखा डायलॉग चथरे
ꯅꯪꯒꯤ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯄꯤꯗꯨꯅ ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯊꯦꯝꯖꯤꯟꯒꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎ ꯈꯜꯂꯨꯅꯨ ꯂꯥꯡꯂꯦꯟ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯀꯔꯤꯅ ꯄ꯭ꯔꯥꯏꯁꯤꯠ ꯇꯧꯒꯅꯤ ꯄ꯭ꯔꯥꯏꯁꯤꯠ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯆꯨꯁꯤꯟꯅꯗꯦ ꯆꯤꯟꯕꯥꯟꯗ ꯈꯔꯦꯛ ꯊꯥꯡꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯂꯥꯡꯂꯦꯟ ꯑꯩ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗꯕ ꯉꯝꯗꯦ ꯂꯥꯟꯗꯕ ꯉꯝꯗꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯍꯨꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯅꯪꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯦ ꯄꯥꯈꯪ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯒ ꯑꯩꯅ ꯄꯥꯈꯪꯗꯨꯗ ꯌꯥꯊꯣꯛꯈꯤꯕ ꯃꯇꯝ ꯅꯠꯇꯕ ꯁꯥꯖꯠ ꯆꯠꯄ ꯃꯇꯝꯗ ꯅꯪ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯅꯁꯥꯗ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯉꯣ ꯅꯪꯗꯤ ꯃꯧ ꯍꯜꯂꯛꯄꯤꯗꯨꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯀꯥꯏꯊꯔꯛꯂꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯁꯦꯛ ꯑꯃꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯁꯥꯔꯤꯕ ꯍꯦꯔꯣꯅꯤ ꯁꯣꯃꯤꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯀꯠ ꯑꯣꯀꯦ ꯇꯥꯔꯦ ꯄꯤꯛꯆꯔ ꯄꯥꯔꯐꯦꯛ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯁꯨꯇꯤꯡꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯗꯣ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯂꯧꯅꯕ ꯇꯧꯔꯝꯃꯤ ꯁꯣꯃꯤꯅ ꯀꯔꯤꯅꯣ ꯁ꯭ꯀ꯭ꯔꯤꯞꯁꯤꯕꯣ ꯃꯧ ꯄꯥꯈꯪ ꯀꯣꯏꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯏ ꯑꯩꯅꯒ ꯂꯥꯡꯂꯦꯟ ꯑꯣꯏꯔꯝꯂꯕ ꯃꯧ ꯀꯣꯏꯕ ꯄꯥꯈꯪ ꯊꯥꯅꯤꯜꯁꯦ ꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯂꯝꯒꯗꯕꯅꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯀꯥꯁꯅ ꯁꯣꯃꯤ ꯏꯕꯦꯝꯃ ꯅꯪ ꯇꯧꯒꯗꯕ ꯃꯥꯜꯂꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯅꯥꯎꯇꯣꯝꯕꯤꯅ ꯍꯧꯖꯤꯛꯀꯥꯟ ꯄꯥꯈꯪ ꯈꯔ ꯂꯩꯌꯦ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯃꯧꯗ ꯉꯥꯎꯕ ꯃꯈꯣꯏꯁꯤꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯂꯦꯞꯄꯛꯀꯗꯧꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯃꯧ ꯀꯣꯏꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯂꯩꯕꯥꯛꯁꯦ ꯁꯣꯃꯤꯅ ꯃꯧ ꯄꯥꯈꯪ ꯋꯥꯔꯤꯕꯨ ꯊꯝꯈ꯭ꯔꯁꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯒ ꯂꯩꯁꯥꯕꯤꯒ ꯀꯣꯏꯅꯕꯁꯤꯅ ꯀꯝꯗꯧꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯅꯥꯎꯇꯣꯝꯕꯤꯅ ꯏꯁꯩꯗ ꯐꯥꯎ ꯁꯛꯏꯗꯨꯅꯤ ꯃꯇꯝꯁꯦ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ ꯀꯣꯏꯅꯔꯦ ꯂꯤꯟꯗꯥꯅ ꯁꯛꯏꯗꯨꯅꯤ ꯁꯣꯃꯤꯅ ꯍꯥꯏꯔꯤ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ ꯃꯁꯤꯗ ꯈꯟꯅ ꯅꯩꯅꯔꯨꯔꯒ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯁꯨꯇꯤꯡ ꯂꯩ ꯅꯥꯎꯇꯣꯝꯕꯤꯅ ꯀꯔꯤ ꯐꯤꯂꯝꯅꯣ ꯊꯃꯣꯏ ꯇꯥꯍꯧꯔꯦ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯀꯔꯤ ꯃꯃꯤꯡꯅꯤꯒꯦ ꯁꯤꯗꯤ ꯁꯣꯃꯤꯅ ꯈꯨꯝꯃꯤ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔꯗꯨꯅ ꯍꯥꯏꯕꯗ ꯔꯣꯃꯥꯟꯁꯇ ꯂꯨꯞꯆꯕ ꯁꯥꯕꯤ ꯁꯅꯧ ꯀꯌꯥ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯊꯃꯣꯏ ꯍꯥꯏꯕꯁꯤꯃꯕꯨ ꯄꯜꯂꯗꯤ ꯃꯌꯥꯝꯁꯦ ꯈꯣꯏꯔꯟ ꯃꯁꯥ ꯄꯥꯏ ꯑꯗꯨꯅ ꯐꯤꯂꯝ ꯃꯃꯤꯡ ꯊꯣꯟꯕꯁꯦ ꯊꯃꯣꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯒ ꯃꯔꯤ ꯌꯥꯝꯅ ꯂꯩꯅꯕ ꯇꯥꯏ ꯑꯃꯔꯣꯝꯗ ꯏꯁꯩ ꯃꯌꯦꯛꯇ ꯍꯥꯏꯔꯁꯨ ꯅꯪ ꯑꯩ ꯁꯛꯇꯝ ꯇꯨꯝꯕ ꯆꯥꯕ ꯑꯍꯤꯡ ꯀꯥꯏꯅꯕ ꯄꯟꯊꯨꯡ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯏꯁꯩꯁꯨ ꯏꯁꯩ ꯑꯣꯏꯗꯦ ꯅꯥꯎꯇꯣꯝꯕꯤꯅ ꯁꯣꯃꯤ ꯅꯪꯁꯦ ꯌꯥꯝ ꯍꯩ ꯋꯥ ꯉꯥꯡꯕ ꯏꯁꯤꯡ ꯂꯤꯠꯇꯦ ꯈꯔ ꯂꯩꯔꯒ ꯐꯤꯂꯝ ꯀꯨꯝꯃꯝꯕꯗꯒꯤ ꯂꯦꯞꯄꯛꯑꯒ ꯕꯣꯠꯀ ꯂꯦꯞꯀꯦ ꯍꯥꯏꯔꯛꯇꯅꯕ ꯅꯥꯎꯇꯣꯝꯕꯤ ꯍꯥꯏꯕ ꯍꯤꯡꯆꯥꯕꯧ ꯅꯥꯎꯇꯣꯝꯕꯤꯅ ꯀꯔꯤ ꯈꯣꯟꯗꯥꯅꯤꯒꯦ ꯅꯪꯗꯤ ꯇꯨ ꯏꯟ ꯋꯥꯟꯅꯤꯗꯅ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯁꯣꯃꯤ ꯏꯕꯦꯝꯃ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯁꯣꯃꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯐꯤꯂꯝ ꯃꯃꯤꯡꯁꯤꯡꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯈꯔ ꯄꯜꯂꯕꯗ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯊꯃꯣꯏꯒꯤ ꯋꯥꯍꯪꯗꯨꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯅꯪꯇꯅꯤ ꯊꯃꯣꯏꯅꯨꯡꯗ ꯉꯝꯂꯣꯏꯗꯤ ꯀꯥꯏꯅꯕ ꯃꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤꯗꯒꯤ ꯁꯨꯝ ꯆꯠꯊꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯩꯕ ꯐꯤꯂꯝ ꯑꯣꯏꯒꯦꯔꯥ ꯋꯥꯔꯤ ꯑꯣꯏꯒꯦꯔꯥ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯏꯄꯟ ꯄꯟꯗꯕ ꯌꯥꯗꯕ ꯑꯃ ꯂꯩ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯕꯁꯦ ꯄꯟꯗ꯭ꯔꯒꯗꯤ ꯃꯤꯅ ꯌꯦꯡꯕꯤꯔꯣꯏ ꯍꯥꯏꯕꯒꯤ ꯇꯥꯕꯤꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤ ꯑꯃꯁꯨ ꯂꯩ ꯗꯥꯏꯔꯦꯛꯇꯔꯗꯨꯒꯤ ꯋꯥꯇꯥꯗꯨꯗ ꯑꯥꯔꯇꯤꯁ ꯑꯃꯗꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯗꯣ ꯃꯣꯃꯣꯟꯅꯩ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯋꯥꯔꯤ ꯃꯃꯤꯡ ꯊꯣꯟꯕ ꯏꯃꯥꯟꯗ ꯃꯥꯟꯅꯕ ꯋꯥꯔꯤꯒꯤ ꯄ꯭ꯂꯣꯠ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯃꯥꯟꯅꯔꯞ ꯇꯧꯅ ꯆꯠꯄ ꯑꯁꯤꯒꯨꯝꯕ ꯃꯔꯛꯁꯤꯗ ꯐꯤꯂꯝꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯂꯩꯍꯥꯎꯒꯗꯤ
ꯆꯥꯁꯤꯜꯂꯨ ꯌꯥꯗ꯭ꯔꯕ ꯃꯄꯥꯟ ꯂꯝꯒꯤ ꯋꯥꯔꯤꯗꯒ ꯀꯣꯄꯤ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯦꯗꯥꯞ ꯇꯧꯔꯒ ꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯔꯗꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯃꯔꯥꯏꯕꯛ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯁꯣꯃꯤꯅ ꯅꯣꯛꯂꯒꯥꯏꯔꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯒ ꯑꯍꯦꯁ ꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨꯅꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗ ꯅꯥꯎꯇꯣꯝꯕꯤꯅ ꯌꯥꯔꯤꯕꯦꯝꯃ ꯍꯩꯖꯨꯈꯥ ꯅꯪꯁꯨ ꯅꯆꯤꯟꯗꯕꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯆꯣꯡꯁꯤꯟꯗꯨꯅ ꯅꯪꯁꯨ ꯐꯤꯂꯝꯗꯨꯗ ꯍꯦꯛꯇ ꯀꯨꯝꯂꯨꯏ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯔꯕꯅꯤꯅ ꯁꯤꯟ ꯃꯈꯥ ꯅꯝꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯔꯗꯅ ꯀꯦꯃꯦꯔꯥꯗꯣ ꯑꯃꯨꯛ ꯄꯥꯡꯈꯠꯂꯦ ꯔꯤꯐ꯭ꯂꯦꯛꯇꯔ ꯄꯥꯏꯕꯅ ꯄꯥꯏꯕ ꯇ꯭ꯔꯣꯂꯤ ꯁꯦꯟꯅꯕꯅ ꯁꯦꯟꯅꯕ ꯍꯧꯖꯤꯛꯇꯤ ꯁꯤꯟꯗꯣ ꯃꯈꯥ ꯅꯝꯊꯅꯕ ꯍꯣꯠꯅꯩ ꯍꯟꯗꯛꯀꯤ ꯁꯤꯟꯁꯤꯗꯤ ꯏꯁꯩꯒꯤ ꯁꯤꯀ꯭ꯋꯦꯟꯁ ꯑꯣꯏꯅ ꯅꯝꯒꯗꯕ ꯃꯇꯥꯡꯅꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯂꯨꯀꯤꯌꯔꯅ ꯖꯒꯣꯏ ꯇꯝꯕꯤꯔꯤ ꯇꯦꯛ 7 ꯍꯥꯏꯔꯒ ꯏꯁꯩꯗꯣ ꯅꯝꯕ ꯍꯧꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯥꯏꯕꯪ ꯃꯤꯔꯦꯝꯂꯦꯟꯒꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩꯁꯤꯗ ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯗꯣ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯂꯦ ꯇꯥꯏꯕꯪ ꯃꯤꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯆꯠꯂꯒ ꯏꯁꯩ ꯅꯝꯕ ꯅꯣꯛꯈꯦꯗꯅ ꯖꯒꯣꯏ ꯁꯥꯕꯗꯨ ꯎꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯥꯠꯅꯤꯅꯦ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯁꯦ ꯖꯒꯣꯏ ꯍꯣ ꯏꯁꯩ ꯍꯣ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯅꯤ ꯇꯥꯏꯕꯪ ꯄꯥꯠꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ ꯑꯊꯤꯕ ꯑꯝꯇ ꯌꯥꯎꯗꯦ ꯐꯤꯂꯝ ꯀꯨꯝꯂꯤꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯩꯁꯨ ꯐꯤꯂꯝ ꯀꯨꯝꯅꯤꯡꯂꯛꯂꯦ ꯑꯍꯥꯡꯕ ꯂꯝꯌꯥ ꯆꯤꯡꯌꯥ ꯇꯝꯌꯥꯁꯤꯗ ꯃꯈꯣꯏꯅ ꯇꯥꯎꯔꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯃꯈꯣꯏꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯁꯦ ꯃꯪꯐꯥꯎꯅꯕꯒꯤ ꯃꯁꯛ ꯑꯃꯁꯨ ꯎꯏ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯗꯦ ꯑꯁꯤ ꯈꯜꯂꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩ ꯇꯟꯖꯥꯗꯨꯗ ꯃꯆꯦ ꯑꯍꯜꯗꯣ ꯐꯠ ꯂꯥꯎꯅ ꯂꯤꯠꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯈꯣꯟꯗꯣ ꯈꯔ ꯀꯜꯂꯞ ꯉꯥꯡꯂꯛꯄꯅꯤ ꯃꯆꯦꯒꯤ ꯋꯥꯍꯩꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯨꯡꯉꯟꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯄ ꯍꯦꯂꯣ ꯑꯦꯇꯣꯝꯕꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯆꯦ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯏꯔꯝ ꯇꯥꯛꯂꯝꯗꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯗ ꯐꯨꯛ ꯂꯥꯎꯅ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯗꯨꯅ ꯍꯧꯗꯣꯔꯛꯄꯅꯤ ꯃꯆꯦꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯉꯥꯡꯂꯛꯄꯗꯨꯗ ꯃꯆꯦꯅ ꯁꯥꯎꯕꯗꯣ ꯐꯅꯕ ꯇꯥ ꯇꯧꯔꯛꯏ ꯏꯆꯦ ꯍꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯩ ꯊꯤꯕ ꯂꯥꯛꯄꯅꯦ ꯅꯪꯒꯤ ꯆꯤꯟꯁꯤꯗꯤ ꯅꯤꯕꯦꯝꯃ ꯊꯥꯔꯗꯤ ꯍꯧꯔꯅꯤꯕꯣ ꯀꯩꯅꯣꯗ ꯏꯆꯦ ꯑꯩꯕꯨ ꯎꯔꯣ ꯋꯥꯔꯣ ꯏꯁꯤꯡ ꯂꯤꯠꯇꯕꯤ ꯌꯥꯔꯦ ꯅꯇꯥ ꯇꯧꯔꯅꯨ ꯃꯤ ꯃꯔꯛꯇ ꯅꯪ ꯌꯥꯝꯅꯅꯦ ꯆꯦꯃꯥꯡ ꯃꯥꯡꯖꯅꯤꯡꯕ꯭ꯔꯕꯨ ꯏꯆꯦ ꯑꯩ ꯍꯩ ꯊꯤꯕ ꯂꯥꯛꯄꯅꯦ ꯍꯥꯏꯔꯒ ꯍꯦ ꯆꯤꯡꯅꯨꯡꯈꯣꯛꯁꯤꯗ ꯀꯔꯤ ꯍꯩ ꯍꯧꯔꯤꯒꯦ ꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯒꯤ ꯏꯔꯥꯡꯁꯤꯗ ꯅꯪꯗꯤ ꯅꯁꯥꯁꯦ ꯂꯥꯏꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯕꯤꯠ ꯑꯃꯗ ꯂꯩꯕꯤꯔꯝꯂꯤꯕꯣꯏꯔꯦ ꯑꯩꯈꯣꯏ ꯏꯆꯦꯁꯤꯗꯤ ꯌꯥꯝ ꯉꯥꯡꯉꯦ ꯑꯋꯣꯏꯕ ꯉꯥꯏꯍꯥꯛ ꯌꯦꯡꯕꯁꯤꯗ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯦꯗꯨꯅ ꯑꯇꯣꯝꯕꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ ꯃꯆꯦꯅ ꯁꯥꯎꯗꯨꯅ ꯑꯗꯨꯝꯅ ꯆꯤꯡꯕꯗꯨꯗ ꯃꯥꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦ ꯆꯤꯡꯅꯨꯡꯈꯣꯛꯀꯤ ꯂꯃꯥꯡꯗ ꯂꯩꯔꯝꯕꯗꯒꯤ ꯈꯨꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯥꯛꯄꯅ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯂꯩꯐꯝꯗꯣ ꯇꯥꯅ ꯂꯥꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝꯕꯤꯗ ꯈꯣꯌꯨꯝ ꯂꯩꯌꯥꯝꯂꯛꯇꯒꯤ ꯂꯥꯏ ꯄꯥꯈꯪ ꯁꯛꯍꯟꯕ ꯍꯩꯉꯥꯡ ꯆꯤꯡꯗ ꯂꯩꯕꯗꯣ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯍꯦꯂꯣꯏꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥꯕꯨ ꯎꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯑꯃ ꯂꯩꯕꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ ꯃꯃꯤꯠ ꯃꯅꯥ ꯂꯥꯏ ꯄꯥꯈꯪ ꯁꯛꯍꯟꯕꯗꯣ ꯎꯕꯗꯨꯗ ꯂꯥꯏ ꯄꯥꯈꯪꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒ ꯃꯤꯆꯥꯟꯅꯩ ꯃꯆꯤन मनाव अनिदो खोंग थांलंबगा चप लेपे अहलदुना पुकनिंगदा खल्ले कब्रू चिंगी नापोमदगी लागबा लाई पाखंग से अनबसे अंथोकना फजख्रेदा मागी ममित अनिसिबु करी मया यावबनो थमोइदा तेंगा थोंदुना काबलकले थमोइसिना लफु काबुगा मागी थमोइसे खुदसिना लांबा फंगलबदी खल्लिबने हेलो एतोमबिदुना मु लाइगी मचादी पामुबा
ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯅꯪꯒꯤ ꯅꯇꯧꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯇꯞꯅ ꯇꯞꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯦ ꯅꯪꯒꯤ ꯊꯃꯣꯏꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯕꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯅꯤꯡꯉꯥꯏ ngasi nangga ahanba thengnaba mikupsida karigi hotli nangi thamoigi angka pholtani tarosu khangdana lai pakhang dusu jinban kangda thamoida machin manao ni doraga pungning da khalle phajaba ningthijaba maithong leitengwai makhoi de yaudaba leite suma ningai oiba mayai ke adubu tabu makhoi di naton chabin gulab kaidunungda oiba yar अमरोमदा कनानसु नातोन जाबिबु नाचोम सेमनदे मचिन मनाव अनिसिदि मिटकी कुमैनि असिना अवैताना थानबदि यार असि खलदना लाइ पाखंदो नाथैरग मागी लमिदुदा चटकेना खोंग हेक थांगबगनि मचि हलदुना नंगौरुरु मतागो जिनबान कांगले इंगा कुमदंबा इंगेन कुंखाइबो तरुकना इथाबा इबुदो अवांग कब्रु असुपगी मकाई फमदगी खोंदोय इहुल तमलकबा लाई पाखंग सएनबो ननाव लाइबक चाउबिना इबुंग हाइना कौजगे लाथोक्तना लाकपनी हैरांग मेटपा चाखिसिदना लाई पाखंगदुना यारनिदा चाद्रसु खोंलै खजिक थुरे नोंग मतांग चाबदा चासे असि हारमदगा लाई पाखंगदो मागी चटकेतब लंबिदुदा सुमजिंग अदुमक चटख्रे मची हलदो करी नुंगिनो हाबदु यौवे इकाई नुंसी यानरे लाई पाखंगदुना चटखिबा माइकेदुदा येंगलगा तुमिन्ना लेहवे थमोय कायरबी हेलोय अनिदो निंगदोन पोमना लाई पाखंगदुना चटखिबा माइकेदोमदा तुमिन येंगलंबदगी हेलोय मचमना अनिदो अवाय खुम तौनरे इचे अखोयसे चन्नदबिरा नुपादा चेलगा लैबा अरेपा लेतबा हाइबदो अखोय ओइदोइरा खंगदे बेमा अइसुनी सिगी मतांगसिदा तरंग अमा इज्जत चले इचे नुक्सिबा फाउनु इथिल नायरकनु यादबा थमोइसे नुंगदुम यालगा लोकताक लाइजे इरोलनुंगदा थमलगत फगदबनी असि हारमलगा निंगबा कायरबी हेलोय अतोम्बिदो वखल नुंगाइतना चटखि मचेसु तुमिन मनाउन चटखिबा माइकेदोमदा इनरे हेलोय मचिन मनाउनिगी लेफम मदुदा मचिन मनाउनिदो थुंगलरे वखल नुंगाइतना अनिदुले अनिमक लाई पाखंगदुगी वखलदा अपाम नुंसी मैना चाकले अंगकपनी हेलोय अतोम्बिदो ngасai waidi magi pungingda lai ne haiba kawbu makai taibang mine langbu uraga taibang mirakta tingning lurabane adubu thangnaba mikupta thok onthok hauchik mak masase taibang mirakta tiningdre lai pakhang se anbadugi nungsi wakalda ngaukhibana lai amu oiningle heloi dusu wado harga isai kam thare tapna thangbiyu khong thangdo lona yengbirakanu nangna tapna thangbiyu khong thangdo ikaina khangjaribani maithong se lukthana thamoi buhuduna puduna chakhinu tapna thangbiyu khong thangdo lona yengbirakanu midyingdo tapna thangbiyu khong thangdo isai sakla heloi tombido michi ho minao nirasda munningle isai mek to targa niras nungsi ipakda heloi atombigi hanjin irakne nungsiba magi ipak irenda iraknabadi nungsiba masum langine irakna jasunu khalamme heloi atombiduna puduna chatpa maikeida maso dumak chale heloi atombiduna chenbadu madi mapalamda koiba chatpagi nungaiba phawdungna phawi haifum khangdaba ma masada anido wari sanana heloi atomina mabu chingmai duda chelaga pui khara chalaga chingmai amada lepe
ꯆꯤꯡꯃꯥꯏꯗꯨꯗ ꯀꯦꯝꯗꯧꯅ ꯇꯧꯕ ꯑꯃ ꯂꯩꯕꯗꯨ ꯎꯏ꯫ ꯀꯦꯝ ꯃꯄꯥꯗꯨ ꯌꯧꯕꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯃ ꯇꯥꯏ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯕ ꯋꯥꯈꯜꯒ ꯄꯨꯝꯆꯥꯏ ꯆꯥꯏ ꯅꯤꯔꯥꯖꯅ ꯀꯩꯗꯧꯕꯒꯤꯅꯣ ꯃꯈꯣꯜꯁꯤꯡꯁꯤꯗꯤ? ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯗꯧꯅ ꯈꯣꯡꯉꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯂꯤꯕ ꯃꯐꯝꯁꯦ ꯊꯊꯥꯒꯤ ꯀꯦꯝ ꯅꯠꯇꯦ ꯈꯪꯉꯕ? ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯀꯦꯝꯁꯤꯗ ꯂꯩꯔꯤꯁꯦ ꯁꯨꯅꯤꯡꯗꯕ, ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕ, ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯤ ꯃꯈꯩ ꯀꯦꯝꯁꯤꯗ ꯇꯝꯊꯤꯅ ꯐꯥꯔꯒ ꯐꯨꯏ꯫ ꯃꯈꯣꯏꯕꯨ ꯍꯦꯂꯣꯏ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤ ꯇꯥꯟꯅ ꯆꯦꯜꯂꯒ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯇꯝꯊꯤꯅ ꯐꯨꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯤꯜꯂꯨꯀꯣ꯫ ꯇꯥꯔꯕ꯭ꯔꯥ ꯅꯅꯥꯗꯣ ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯗꯧꯅ ꯈꯣꯡꯂꯤꯁꯦ? ꯅꯤꯔꯥꯖ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ꯫ ꯃꯔꯩꯗꯣ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯔꯗꯅ ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯆꯦꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯁꯥꯖꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯗꯤ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ? ꯅꯪꯅ ꯑꯩꯕꯨ ꯀꯦꯝꯁꯤꯗ ꯄꯨꯁꯤꯜꯂꯒ 3rd ꯗꯤꯒ꯭ꯔꯤ ꯆꯂꯥꯏꯒꯤꯁꯤꯅꯤꯅꯦ? ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯑꯩꯅ ꯍꯥꯏꯕꯒ ꯅꯪꯅ ꯋꯥꯈꯜ ꯇꯥꯕꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯂꯩꯀꯣ꯫ ꯒ꯭ꯌꯥꯅꯦꯁꯣꯔ, ꯉꯁꯤꯗꯤ ꯒ꯭ꯌꯥꯅꯦꯁꯣꯔ ꯄꯣꯛꯄ ꯇꯥꯕꯅꯤ ꯁꯨꯅꯤꯡꯗꯕꯒꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯅꯤꯔꯥꯖꯄꯨ ꯃꯁꯥ ꯁꯒꯟꯗꯨ ꯄꯥꯏꯔꯒ ꯀꯦꯝꯗꯨꯒꯤ ꯃꯅꯨꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯦ꯫ ꯒ꯭ꯌꯥꯅꯦꯁꯣꯔ ꯂꯥꯎ, ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯂꯩꯅꯕ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏꯗꯨꯅ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯕ꯫ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯁꯒꯥꯏ ꯃꯊꯛꯇ ꯌꯥꯜꯂꯒ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯈꯩ ꯌꯩꯔꯒ ꯂꯩꯔꯝꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯤꯍꯨꯜꯗꯣ ꯄꯣꯈꯥꯏꯒꯦ ꯇꯧꯏ ꯅꯤꯔꯥꯖ꯫ ꯏꯃꯥ ꯑꯩ ꯉꯝꯂꯣꯏꯌꯦ, ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯋꯦ꯫ ꯅꯤꯔꯥꯖ ꯑꯗꯨꯝꯅ ꯂꯥꯎꯕꯒ ꯀꯥꯡꯊꯣꯟꯗꯒꯤ ꯑꯣꯟꯊꯩ꯫ ꯀꯥꯡꯊꯣꯟꯗꯒꯤ ꯍꯦꯛ ꯑꯣꯟꯊꯕꯒ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯑꯦ꯫ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯑꯦ꯫ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯐꯃꯥꯡꯗꯨꯗ ꯃꯥꯛ ꯂꯩꯔꯝꯃꯦ꯫ ꯀꯦꯝ ꯑꯃꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯪꯅꯤ ꯍꯥꯏꯕ ꯃꯥꯛ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯅꯤꯡꯁꯥꯁꯨ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯑꯦ꯫ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯐꯃꯨꯡ ꯃꯆꯤ ꯑꯃꯗ ꯐꯝꯂꯦ꯫ ꯀꯔꯤ ꯃꯪꯅꯤꯒꯦ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯣ? ꯀꯦꯝꯗꯨꯕꯨ ꯍꯤꯠꯂꯔꯒꯤ ꯅꯥꯖꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯗꯒꯤ ꯇꯥꯗꯦꯃꯦ꯫ ꯀꯦꯝ ꯃꯅꯨꯡꯗꯒ ꯑꯩꯁꯤ ꯄꯨꯁꯤꯜꯂꯝꯃꯣ, ꯑꯩ ꯀꯔꯤ ꯑꯣꯏꯅꯤ? ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯦ ꯇꯥꯏꯕꯪꯗ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯈꯨꯗꯤꯡꯃꯛꯇꯣ ꯃꯪꯅꯤ꯫ ꯃꯪ ꯑꯣꯏꯔꯁꯨ ꯇꯝꯊꯤꯕ ꯃꯪ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯩꯋꯥ ꯇꯧꯔꯒ ꯍꯦꯂꯣꯏꯒ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯦ ꯇꯧꯖꯔꯔꯣꯏ꯫ ꯍꯦ ꯁꯩꯇ, ꯁꯩꯇ ꯀꯧꯕ ꯂꯥꯏꯗꯨꯅ ꯈꯪꯁꯅꯨ꯫ ꯅꯤꯔꯥꯖ ꯃꯁꯥꯗꯣ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯒ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯦ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨꯗ꯫ 4:30 ꯇꯥꯔꯝꯗꯣꯔꯦ꯫ ꯉꯁꯤꯗꯤ ꯃꯥ ꯉꯟꯇꯥꯅ ꯍꯧꯒꯠꯂꯦ꯫ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯁꯤꯟꯗ꯭ꯔꯦ꯫ ꯉꯔꯥꯡ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯁꯥꯗ ꯁꯨꯝꯅꯤꯡ ꯅꯣꯝꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯁꯨ ꯐꯥꯎꯔꯦ꯫ ꯏꯊꯤꯜꯁꯤꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯨꯁꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯊꯕꯛ ꯁꯨꯔꯒ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯦ꯫ ꯃꯅꯥꯎꯄꯥ ꯑꯃꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤ꯫ ꯃꯄꯥꯁꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ꯫ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯄꯦꯟꯁꯤꯟ ꯃꯆꯥꯗꯨꯅ ꯏꯃꯨꯡ ꯄꯨꯕꯅꯤ꯫ ꯃꯄꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯍꯦꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯕ ꯄꯥꯎꯆꯦ ꯈꯕꯔꯗꯣ ꯌꯣꯟꯕ ꯆꯠꯄꯅꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔꯗꯨꯅ ꯏꯃꯨꯡꯒꯤ ꯉꯥꯔꯤ ꯊꯨꯝꯆꯠ ꯄꯨꯅꯔꯤ꯫ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕ ꯋꯥꯡꯂꯦꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯃꯣꯃꯣ ꯌꯣꯟꯕ ꯆꯠꯂꯦ꯫ ꯁꯤꯗ ꯃꯥ ꯃꯊꯟꯇꯅꯤ ꯒꯦꯝ ꯁꯥꯟꯅꯔꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯌꯨꯛꯁꯤꯗ ꯅꯍꯥꯟꯒꯩ ꯈꯟꯗꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯁꯣꯜꯂꯕ ꯃꯄꯥ, ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯏꯃꯨꯡ ꯄꯨꯔꯤꯕ ꯃꯅꯥꯎꯄꯥꯒꯤ ꯃꯥꯏꯊꯣꯡ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯅꯍꯥꯟꯒꯩꯗꯤ ꯄꯨꯟꯁꯤꯁꯦ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯗꯅ ꯍꯤꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯅ ꯍꯤꯡꯕ ꯄꯥꯝꯂꯛꯏ꯫ ꯃꯪꯂꯨꯔꯤꯕ ꯃꯪ ꯑꯃꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯍꯤꯡꯅꯤꯡꯍꯟꯕ ꯐꯥꯎꯍꯟꯕꯗꯧꯅ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯐꯥꯎꯕ ꯃꯥꯟꯕ ꯏꯊꯤꯜ ꯑꯃ ꯄꯤꯔꯛꯂꯦ꯫ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯉꯁꯤꯗꯤ ꯃꯥ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯣꯡꯗ ꯐꯝꯂꯦ꯫ ꯃꯤꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯇꯨꯅ ꯅꯣꯡꯃꯒꯤ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯅꯤꯔꯥꯖꯇꯣ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ?
खोयुम लाइरम लेंदा हेलो एटोमिदो मिवा तारे कबोक हाइबो पुबुदी पुरे हाइबो पुंगना आयोरो कांदा पुरकपगी मची हलदुना अटोमिदो लेक्चर पिरमी थबक अमता नंगोंदा सिनबसे हा ओइदेने हे मतंग मतम इकाय हे कायदना कैदौ लेगिबा नंगबो अफंग अफंगबा थेंना थेंनबा वाई हाइबदो नंग अदुम तौ लेरेना हा इचे पुंग अमा खरा सोंथबगिबु कदाई कदाई दगिदो कोथो कोथोगा ngangidubu ya he iche nangsu ho ngangdradi ngangdaba thabak yam tawi nang di bema imphal ka khraba taibang miraktabu ngayak pungoi tinnaru rabadi nang si bema khoyum lairam len ga se he kaudung tawi yare beche khara ngangade kabuk haibu phawdi aisu purak ledana machin manaw ni do khara ngangnar matung machina manaw nu pibu puduna ngasidi seloi langmai chingda kaduna chingoi turelda iroiduna sanaru chaiduna pure machin manaw manga amadi ngasaina chatkrabani makhoi ani ta ngayure machi alsina matam manamada maga sagonaduna apapata poktak piduna le ani do kaida loiroi seloi langmai ching yaunaba yangdau lambi leba adom da lai samlang lamai ningthau mamom loi nuja mathot karapi chinglo sakoi henbi maithong mato thumthoibi nungbalo asung yumlembam chanu petanga liglo lo thibi nayum saphabi seloi chanura atengbi maki makai pham yumjau le malaimbi oina langon kiba seloi chingmai tanani makhoina hongnaduna lakriba nungmai hagraba ha da ching seloi nikraba nikta ching sana ye pokpa ching yu chengna yu ha na nomada ha da ba ching sanana huitha ba ching lafuna mapheloi ba ching loksa ma pa leiba chingda heloi ba chimanaw tareto loibi chingmai sinba thungna chenba chingoi turelgi horpham duda iroi ni haituna lai ꯅꯤꯡꯊꯤꯖꯔꯕ ꯁꯦꯜꯂꯣꯏ ꯆꯤꯡꯃꯥꯏꯒꯤ ꯅꯅꯥꯄꯣ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜꯒꯤꯅ ꯍꯧꯔꯛꯐꯝꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯣ ꯇꯨꯔꯦꯜ ꯂꯥꯏꯖ ꯍꯧꯔꯛꯐꯝꯗꯨꯗ ꯏꯔꯣꯏꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯁꯥꯟꯅꯩꯗꯣ ꯍꯦꯂꯣꯏ ꯇꯔꯦꯠꯇꯨꯅ ꯁꯥꯟꯅꯕ ꯎꯕꯗ ꯇꯝꯐꯥ ꯄꯥꯝꯕ ꯀꯩꯔꯦꯜ ꯐꯥꯕꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯇꯣꯡꯕꯤ ꯈꯤꯛꯂꯥꯎ ꯃꯄꯥꯜ ꯊꯛꯇ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯕꯗ ꯂꯥꯡꯒꯣꯏ ꯈꯣꯡꯒꯨꯜ ꯇꯥꯗꯕꯤ ꯀꯥꯡꯒꯣꯟ ꯈꯣꯡꯅꯦꯠꯅꯕꯤ ꯃꯥꯂꯪ ꯆꯩꯔꯣꯏꯅꯕꯤ ꯅꯨꯡꯅꯥꯡ ꯈꯨꯟꯗꯥꯅꯕꯤ ꯅꯣꯡꯕꯨ ꯆꯨꯗꯅ ꯁꯥꯏꯆꯣꯠꯄꯤ ꯅꯨꯡꯁꯥ ꯆꯥꯗꯅ ꯐꯧꯒꯪꯕꯤ ꯇꯝꯐꯥ ꯀꯣꯔꯧ ꯑꯋꯥꯡꯕꯤ ꯃꯥꯂꯦꯝ ꯂꯩꯕꯨ ꯂꯨꯝꯕꯤ ꯀꯣꯔꯧ ꯅꯣꯡꯕꯨ ꯀꯣꯟꯕꯤ ꯀꯣꯔꯧ ꯃꯇꯦ ꯌꯥꯝꯕꯤ ꯋꯥꯡꯕꯜ ꯃꯇꯧ ꯌꯥꯝꯕꯤ ꯄꯥꯟꯊꯣꯏꯕꯤ ꯀꯧꯕꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯁꯨ ꯍꯦꯂꯣꯏ ꯇꯔꯦꯠꯅ ꯅꯣꯛꯅ ꯈꯦꯅ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜꯗ 이로이두는 사나보도 우르가 아pen바 파위 랑마이 찡기나 찡상 나봄두다 lep다가 라이림비 마나 영락파 택나 코이나 젤리바 이릴 tu릴 수레 이릴 tu릴기 라이자 이라우 콘두다 아무카수 판토이비 거비 라이림비 마기 마사다 이틀 합라리 코이몸 라이레마 헬로이 터렛 아두가 뿐나 야톡미나 닝암미 수망 우룽 켄드비 윰지 카페 타드비 파밀 우라이 학드비 lamlaima heloi tarene tawningbada maning tawbini makhoigi aningba pambada kanasu yet ngamde nungmai jingchingi chingsang na pomduda leiba nungpak thakta pham nungna nura nanduda iru sadingle lai hanuba chama lai hanubi chama sanga yumphamda thaugal tawna thawa yucheng yuhana choino phambal makhung mari oi lechinna thakan oi thabi sen koire apanbana फुंगा मैरिंग बगु मैबुल मजाउ थाना लोइदाम थाजा तरानी थोइना थाकल फिरान अथोनबा वांग थोइबोइना पान फरिबा चिंगु खोयुम लाइनिंग थौ नोंपोक निथौ अपान बगी मकाई फमसिदा हेलोइ लमलैमा मचिन मनाउ तारेतो हराउ मथोइ काना इरु सादेंगदा चिंगोइ तुरेलदुदा इरोइदुना सानरी नोंमाइ जिंटिंगदा पानबा सिंगे लेरांग नापदा चिल्ले
ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯗ ꯄꯥꯟꯕ ꯍꯌꯥꯏ ꯑꯃꯨꯟꯕꯅ ꯃꯁꯥꯗ ꯇꯛꯂꯒ ꯏꯔꯨꯖꯩ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯇꯔꯦꯠꯇꯨꯅ ꯏꯔꯨꯖꯔꯤꯉꯩ ꯅꯣꯛꯈꯦꯗꯨꯅ ꯁꯥꯟꯅꯕ ꯌꯥ ꯌꯥ ꯂꯥꯎꯅ ꯅꯣꯛꯄ ꯃꯈꯣꯜꯗ ꯅꯨꯡꯁꯤꯠꯅ ꯄꯨꯕ ꯃꯥꯏꯀꯩꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯗ ꯄꯥꯟꯕ ꯍꯩ ꯂꯩꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯂꯥꯛꯄ ꯀꯣꯂꯦꯖ ꯑꯃꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯁ꯭ꯇꯗꯤ ꯇꯨꯔ ꯑꯃ ꯑꯟꯗ꯭ꯔꯣꯗ ꯂꯥꯛꯄꯅꯤ ꯑꯟꯗ꯭ꯔꯣ ꯄꯅꯝ ꯅꯤꯡꯊꯧ ꯃꯁꯥꯏꯀꯣꯟ ꯑꯟꯗ꯭ꯔꯣ ꯄꯅꯝ ꯂꯥꯏꯔꯦꯝꯕꯤ ꯌꯥꯊꯣꯛꯀꯣꯟ ꯁꯟꯊꯦꯜ ꯄꯥꯛꯇ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯣ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯁꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯂꯩ ꯃꯇꯝꯁꯤꯗ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯕꯣꯕꯤꯟ ꯀꯧꯕ ꯑꯃ ꯌꯥꯎꯔꯤꯕꯗꯣ ꯃꯗꯣ ꯇꯣꯏꯂꯦꯠ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯠꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯣꯛꯈꯤꯕꯒꯤ ꯃꯈꯣꯜꯗꯣ ꯍꯦꯛ ꯃꯅꯥꯗ ꯇꯥꯔꯨꯔꯦ ꯎ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯈꯔꯁꯨ ꯆꯨꯞꯄ ꯃꯐꯝꯅꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯣ ꯅꯨꯡꯁꯤꯠ ꯃꯥꯒꯤ ꯈꯣꯡꯊꯥꯡꯗ ꯏꯟꯅꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯅꯕꯗꯧꯅ ꯐꯥꯎꯋꯦ ꯃꯅꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯍꯦꯛ ꯇꯥꯏ ꯃꯄꯥꯜ ꯊꯣꯛꯄꯗꯨ ꯂꯣꯏꯔꯒ ꯇꯣꯏꯂꯦꯠꯇꯒꯤ ꯊꯣꯛꯂꯛꯄꯒꯅꯤ ꯆꯤꯡꯃꯥꯏꯗꯨꯗ ꯅꯨꯄꯤ ꯇꯔꯦꯠꯅ ꯍꯧꯅꯗꯨꯅ ꯅꯣꯛꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯃꯍꯥꯛ ꯃꯅꯥꯗ ꯇꯥꯔꯦ ꯁꯦꯂꯣꯏ ꯅꯤꯀ꯭ꯔꯥꯕ ꯅꯤꯛꯇ ꯆꯤꯡꯃꯥꯏ ꯃꯥꯄꯜ ꯐꯥꯡꯕ ꯆꯤꯡꯅꯤ ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯕ ꯆꯤꯡꯅꯤ ꯆꯤꯡꯃꯥꯏ ꯑꯃꯃꯝꯅ ꯂꯝ ꯑꯃꯃꯝꯒꯤ ꯃꯥꯏꯀꯩ ꯇꯥꯛꯄꯅꯤ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯃꯅꯥꯗ ꯇꯥꯔꯤꯕ ꯃꯈꯣꯜꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯇꯧꯏ ꯃꯈꯣꯜꯗꯨꯅ ꯃꯥꯒꯤ ꯁꯤꯟꯊꯥꯗꯤ ꯀꯥꯎꯈ꯭ꯔꯦ ꯁ꯭ꯇꯗꯤ ꯇꯨꯔ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯅꯥꯊꯩꯈ꯭ꯔꯦ ꯈꯣꯟꯖꯦꯜꯁꯤꯅ ꯃꯥꯒꯤꯗꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯕꯣꯕꯤꯟ ꯃꯩꯅ ꯆꯨꯔꯤ ꯃꯁꯥꯗ ꯁꯒꯨꯗꯕ ꯁꯨꯃꯟꯂꯥꯡ ꯑꯃꯗ ꯊꯨꯗꯨꯅ ꯃꯍꯥꯛ ꯂꯥꯛꯑꯦ ꯅꯨꯡꯁꯤꯠꯅ ꯄꯨꯔꯛꯄ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜꯗꯨ ꯇꯝꯅ ꯃꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯂꯥꯛꯑꯦ ꯂꯦꯞꯄ ꯂꯩꯇꯦ ꯑꯉꯛꯄꯅꯤ ꯂꯥꯏꯒꯤ ꯊꯧꯋꯤꯟꯆꯤꯟ ꯈꯣꯟꯖꯦꯜꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯍꯤꯃꯥꯏ ꯆꯨꯝꯈ꯭ꯔꯦ ꯎꯔꯛ ꯋꯥꯔꯛ ꯐꯥꯎꯗꯨꯅ ꯂꯥꯛꯑꯦ ꯃꯁꯥꯗꯣ ꯆꯣꯛꯊꯕ ꯂꯩꯇꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯑꯣꯟꯅ ꯊꯣꯏꯅ ꯆꯠꯂꯒ ꯀꯔꯤꯅꯣ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯐꯥꯎꯔꯤꯕ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯍꯦꯂꯣꯏ ꯇꯔꯦꯠꯇꯨꯅ ꯁꯥꯟꯅꯔꯒ ꯂꯩꯕ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ ꯄꯥꯈꯪ ꯑꯣꯏꯔꯁꯨ ꯇꯅꯥꯄ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯁꯔꯦꯟ ꯅꯨꯡꯁꯥꯒꯨꯝ ꯇꯕꯥꯔꯕ ꯆꯤꯟꯕꯥꯟ ꯃꯤꯁꯅꯥ ꯑꯅꯤꯅ ꯑꯃꯨꯕ ꯅꯣꯡꯒꯨꯝꯅ ꯉꯝꯖꯕ ꯀꯅꯥꯒꯤ ꯊꯃꯣꯏ ꯂꯥꯌꯨꯝꯗ ꯍꯩꯊꯔꯒꯦ ꯃꯇꯥꯒꯨꯝ ꯂꯤꯔꯨꯡ ꯇꯦꯟꯒꯨꯝ ꯑꯇꯨꯝꯕ ꯊꯃꯣꯏ ꯐꯥꯎꯅ ꯇꯦꯟ ꯀꯥꯞ ꯉꯝꯕ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕ ꯄꯥꯈꯪ ꯃꯊꯣꯠ ꯀꯥꯔꯛꯄ ꯕꯣꯕꯤꯟꯅ ꯆꯤꯡꯃꯥꯏ ꯅꯥꯄꯣꯝꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯎꯔꯨꯕꯅꯤ ꯕꯣꯕꯤꯟ ꯍꯦꯛ ꯎꯕꯒ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯨꯒ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛꯅꯣ ꯕꯣꯕꯤꯟꯕꯨ ꯌꯦꯡꯂꯒ ꯈꯨꯖꯦꯡꯁꯤ ꯄꯥꯏꯕꯤꯔꯛꯎ ꯊꯪꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯃꯤꯒꯤ ꯃꯆꯥ ꯂꯣꯌꯨꯝꯕ ꯅꯪꯒꯤ ꯍꯥꯏꯅꯣꯛ ꯃꯤꯅꯣꯛꯅ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ ꯑꯁꯨꯝꯅꯦꯛ ꯍꯥꯏꯕꯒ ꯕꯣꯕꯤꯟꯁꯨ ꯍꯣꯏ ꯃꯌꯥꯝꯇ ꯍꯥꯏꯗꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒꯤ ꯈꯨꯖꯦꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯈꯨꯖꯦꯡꯗꯨ ꯍꯦꯛ ꯄꯥꯏꯕꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯆꯤꯛꯄ ꯃꯐꯝꯗ ꯄꯨꯗꯨꯅ ꯆꯠꯂꯦ ꯍꯌꯥꯡ ꯂꯩꯔꯥꯡ ꯅꯤꯡꯊꯤꯖꯅ ꯍꯧꯕ ꯇꯂꯥ ꯄꯥꯃꯦꯠ ꯋꯥꯡꯊꯣꯏꯕꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯅꯣꯡꯃꯥꯏ ꯀꯩꯅꯧ ꯆꯤꯡꯁꯣꯝꯕꯒꯤ ꯃꯁꯥꯏꯀꯣꯟꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯕꯣꯕꯤꯟꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯆꯠꯂꯦ ꯕꯣꯕꯤꯟꯁꯨ ꯃꯁꯥꯗꯣ ꯋꯥꯕ ꯀꯧꯕ ꯆꯣꯛꯊꯕ ꯂꯩꯇꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯠꯂꯦ ꯈꯔ ꯆꯠꯂꯒ ꯑꯅꯤꯗꯣ ꯍꯌꯥꯏ ꯃꯈꯣꯡ ꯑꯃꯗ ꯄꯣꯊꯥꯔꯝꯃꯤ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯝꯕ ꯑꯣꯏꯕ ꯅꯪꯁꯦ ꯁꯥꯊꯤꯅ ꯐꯖꯩ ꯅꯪꯒꯤ ꯍꯥꯏꯅꯣꯛ ꯃꯤꯅꯣꯛꯇ ꯊꯃꯣꯏꯁꯦ ꯄꯪꯊꯩ ꯇꯔꯪꯁꯤꯅ ꯅꯪꯅ ꯆꯠꯄ ꯅꯠꯇꯦ ꯃꯥꯂꯪꯗꯁꯨ ꯅꯪꯅ ꯇꯥꯎꯕ ꯅꯠꯇꯦ ꯑꯩꯅ ꯆꯠꯂꯤꯕ ꯑꯩꯅ ꯇꯥꯎꯔꯤꯕ ꯑꯩꯒꯤ ꯅꯨꯡꯄꯥꯟ ꯄꯨꯝꯕ ꯁꯨꯝꯍꯠꯄ ꯅꯪꯁꯤꯕꯨ ꯀꯅꯥꯅꯣ ꯅꯪꯅ ꯑꯩꯕꯨ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯟꯕꯤꯔꯦ ꯉꯥꯎꯍꯜꯂꯤꯕꯁꯦ ꯑꯩꯅ ꯅꯠꯇꯦ ꯅꯪꯅꯅꯦ ꯇꯝꯕ ꯑꯣꯏꯕ ꯃꯤꯒꯤꯗꯤ ꯃꯆꯥ ꯄꯥꯝꯃꯨꯕ ꯊꯪꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯅꯪꯕꯨ ꯀꯔꯤ ꯃꯌꯥ ꯌꯥꯎꯕꯅꯣ ꯑꯩꯅ ꯅꯠꯇꯦ ꯅꯪꯅꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯗꯨꯕꯨ ꯅꯪꯁꯨ ꯉꯝꯃꯤꯍꯦ ꯊꯃꯣꯏꯗꯣ ꯉꯝꯕ ꯅꯠꯇꯤꯌꯦ ꯅꯪꯅꯦ ꯉꯝꯃꯤꯁꯦ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯗꯅ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯁꯤꯒ ꯕꯣꯕꯤꯟꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ
ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯂꯥꯛꯈꯤꯕ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯣꯖꯥ ꯃꯌꯥꯝꯗꯨ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯂꯦ꯫ ꯕꯣꯕꯤꯟ ꯋꯥꯠꯄꯒꯤ ꯋꯥꯍꯧꯗ ꯀꯅꯥ ꯀꯅꯥ ꯋꯥꯠꯂꯤ ꯃꯁꯤꯡ ꯊꯤꯔꯛꯄꯗ ꯃꯥꯇ ꯉꯥꯏꯔꯦ ꯋꯥꯠꯂꯝꯕ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯊꯤꯕꯗ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ꯫ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯥꯕꯨ ꯆꯤꯡꯃꯥꯏ ꯂꯥꯟꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯀꯧꯔꯤ꯫ ꯕꯣꯕꯤꯟ! ꯕꯣꯕꯤꯟ! ꯃꯍꯩ ꯃꯍꯩ ꯈꯣꯡꯒꯨꯜ ꯂꯤꯟꯅꯔꯤ ꯑꯗꯨꯕꯨ ꯂꯤꯕꯗ ꯐꯪꯂꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯇꯧꯕꯁꯨ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯣꯛꯇ ꯈꯨꯗꯥꯞꯄ ꯃꯇꯥꯡ ꯍꯥꯏꯗꯨꯅꯤ꯫ ꯄꯨꯡꯁꯨ 4:30 ꯇꯥꯔꯛꯂꯦ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯍꯦꯛꯇ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯝꯁꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝꯗꯨ ꯂꯣꯏꯔꯛꯂꯕꯗ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯑꯃꯗꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯦ꯫ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯟꯗ꯭ꯔꯣ ꯈꯨꯟꯗ ꯂꯩꯕ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯨ ꯆꯤꯡꯈꯣꯡꯗꯨꯗ ꯂꯥꯛꯑꯦ꯫ ꯁ꯭ꯇꯗꯤ ꯇꯨꯔꯗꯨꯗ ꯂꯝꯖꯤꯡꯗꯨꯅ ꯂꯥꯛꯄ ꯑꯣꯖꯥ ꯑꯃꯅ ꯕꯣꯕꯤꯟ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯍꯥꯏꯔꯦ꯫ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯣꯊꯥꯅꯔꯤꯉꯩ ꯃꯇꯝꯗ ꯇꯣꯏꯂꯦꯠ ꯆꯠꯀꯅꯤ ꯆꯠꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯨ ꯇꯝꯂꯝꯃꯦ꯫ ꯄꯥꯎꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯅꯣꯡꯃꯥꯏ ꯀꯩꯅꯧ ꯆꯤꯡꯁꯣꯡꯕꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯇꯝꯗꯨꯅ ꯆꯤꯡꯎ ꯂꯥꯏꯊꯨꯡꯗ ꯆꯤꯡꯎ ꯂꯩꯇꯥꯏꯅꯔꯝꯃꯦ꯫ ꯄꯅꯝ ꯅꯤꯡꯊꯧ ꯄꯅꯝ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨꯁꯨ ꯇꯥꯏꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯥꯏꯗꯨ ꯇꯥꯏꯅꯕꯗꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯦ꯫ ꯁꯦꯜꯂꯣꯏ ꯂꯪꯃꯥꯏ ꯆꯤꯡ ꯅꯣꯡꯃꯥꯏꯖꯤ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯃꯗ ꯕꯣꯕꯤꯟꯕꯨ ꯂꯝꯂꯩꯃ ꯍꯦꯂꯣꯏ ꯇꯔꯨꯠ ꯑꯇꯣꯝꯕꯤꯅ ꯆꯦꯟꯗꯨꯅ ꯄꯨꯔꯦ꯫ ꯃꯇꯝ ꯂꯩꯔꯤꯉꯩ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯨꯌꯧꯅꯗ꯭ꯔꯤꯉꯩ ꯕꯣꯕꯤꯟꯕꯨ ꯐꯪꯅꯕ ꯊꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯑꯍꯜ ꯅꯍꯥ ꯈꯥꯏꯗꯅ ꯄꯨꯡ ꯃꯥꯡꯒꯪ ꯌꯩ꯫ ꯂꯪꯃꯥꯏ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯨꯗ ꯕꯣꯕꯤꯟꯕꯨ ꯐꯪꯅꯕ ꯊꯤꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯨꯗ ꯃꯣꯏꯕꯨꯡ ꯈꯣꯡꯕꯅ ꯈꯣꯡꯕ, ꯄꯨꯡ ꯌꯩꯕꯅ ꯌꯩꯕ, ꯁꯦꯝꯕꯥꯡ ꯌꯩꯕꯅ ꯌꯩꯕ, ꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯂꯨꯆꯤꯡꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩꯗꯨ ꯌꯧꯅꯕ ꯃꯌꯥꯝꯗꯨ ꯃꯥꯅ ꯂꯨꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯦ꯫ ꯈꯣꯟꯊꯥꯡ ꯌꯩꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯁꯤꯡ ꯑꯗꯨ ꯄꯨꯡ ꯌꯩꯕꯒꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯉꯉꯥꯟꯅꯔꯕ ꯂꯩꯆꯤꯜ ꯑꯇꯤꯌꯥꯗ ꯁꯪꯒꯨ ꯁꯪꯒꯨ ꯀꯣꯔꯧ ꯃꯥꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯁꯛ ꯃꯆꯨ ꯐꯨꯗꯣꯛꯂꯦ꯫ ꯁꯪꯒꯨ ꯁꯪꯒꯨ ꯄꯥꯏꯕ ꯄꯣꯝꯕꯤ ꯆꯤꯛꯂꯥ ꯀꯌꯥꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯃꯆꯤꯟꯗ ꯂꯩꯋꯥꯁꯣꯟ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯂꯩꯕ ꯃꯥꯏꯀꯩꯗꯨꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯁꯣꯝꯗ ꯅꯤꯡꯉꯥꯏꯗꯅ ꯕꯣꯕꯤꯟꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯦ꯫ ꯎꯔꯕ꯭ꯔꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯦ? ꯎꯏꯌꯦ꯫ ꯅꯤꯡꯊꯧ ꯇꯨꯔꯦꯜ, ꯃꯅꯤ ꯃꯃꯧ, ꯁꯥꯃꯨ ꯑꯄꯤꯛꯁꯥ, ꯀꯔꯝꯕꯅꯣ ꯈꯪꯕ ꯉꯝꯕ꯭ꯔꯥ? ꯈꯪꯕ ꯉꯝꯗꯦꯗ, ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯣ ꯑꯗꯨꯗꯤ ꯅꯣꯡꯃꯗ ꯂꯣꯏꯅ ꯈꯪꯅꯕ ꯇꯥꯛꯊꯣꯛꯄꯗꯤ ꯉꯝꯂꯣꯏ꯫ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯛꯀꯦꯕ꯫ ꯌꯥꯏꯌꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯅꯇꯨꯡ ꯏꯟꯒꯦ꯫ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯦ꯫ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯑꯩ ꯑꯣꯏꯅ ꯇꯔꯪ ꯑꯃ ꯆꯠꯀꯦ ꯇꯧꯏꯗ꯫ ꯑꯃꯨꯕ ꯅꯪꯒꯤ ꯃꯤꯁꯅꯥ ꯑꯅꯤꯁꯤꯅ ꯈꯣꯡꯒꯣꯏ ꯊꯧꯔꯤ ꯍꯨꯛꯈ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯗ꯫ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩ, ꯅꯁꯛꯁꯨ ꯁꯥꯊꯤꯅ ꯐꯖꯩ꯫ ꯎꯃꯪꯒꯤ ꯎꯍꯩ ꯆꯥꯕꯒꯤꯔ? ꯂꯣꯛꯅꯨꯡꯒꯤ ꯂꯥꯏꯖ ꯊꯛꯄꯒꯤꯔ? ꯃꯥꯅꯦ, ꯎꯃꯪꯒꯤ ꯎꯍꯩ ꯆꯥꯕꯒꯤ, ꯂꯣꯛꯅꯨꯡꯒꯤ ꯂꯥꯏꯖ ꯊꯛꯄꯒꯤ꯫ ꯑꯗꯣ ꯅꯪꯗꯤ ꯎꯃꯪꯒꯤ ꯎꯍꯩ ꯆꯥꯅꯤꯡꯗ꯭ꯔꯥ? ꯂꯣꯛꯅꯨꯡꯒꯤ ꯂꯥꯏꯖꯁꯦ ꯊꯛꯅꯤꯡꯗ꯭ꯔꯥ? ꯆꯥꯅꯤꯡꯉꯦ, ꯊꯛꯅꯤꯡꯉꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯤꯖ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯐꯝꯂꯝꯕꯗꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯇꯞꯅ ꯄꯥꯏꯈꯠꯈꯤ꯫ ꯎꯗ ꯄꯥꯜꯂꯤꯕ ꯍꯩꯔꯥ ꯑꯃꯨꯟꯕꯗꯣ ꯍꯦꯛꯇꯨꯒꯤ ꯃꯈꯨꯠꯇꯨꯅ ꯂꯥꯝꯃꯛꯄ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯄꯨꯡ ꯃꯣꯏꯕꯨꯡꯒꯤ ꯃꯈꯣꯜꯗꯨ ꯌꯥꯝ ꯅꯛꯅ ꯇꯥꯔꯛꯑꯦ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯄꯥꯏ ꯍꯧꯔꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯂꯕꯗ ꯃꯤꯒꯤꯗꯤ ꯃꯆꯥ, ꯂꯣꯌꯨꯝꯕ,
ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯕꯣꯕꯤꯟꯁꯨ ꯍꯣꯏ ꯌꯥꯏꯌꯦ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯍꯦꯂꯣꯏꯗꯨꯅ ꯑꯗꯨꯗꯤ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯅꯅꯥꯎꯅ ꯃꯥꯡ ꯊꯥꯔꯒꯦ ꯏꯕꯨꯡꯉꯣꯅ ꯇꯨꯡ ꯊꯥꯡꯕꯤꯔꯣꯀꯣ ꯕꯣꯕꯤꯟꯅ ꯀꯜꯂꯛꯄ ꯌꯥꯝꯃꯤ ꯀꯟꯖꯥꯎꯕ ꯌꯥꯝꯃꯤ ꯃꯥꯡ ꯊꯥꯔꯣ ꯂꯥꯎ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯎꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯂꯒ ꯕꯣꯕꯤꯟꯕꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯌꯥꯝꯅ ꯕꯣꯕꯤꯟ ꯕꯣꯕꯤꯟ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯕꯣꯕꯤꯟ 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 ꯌꯥꯝ ꯍꯩꯁꯤꯡꯕ ꯇꯨꯡ ꯃꯥꯡ ꯈꯪꯕ ꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯁꯤꯡꯕ ꯍꯦꯟꯈ꯭ꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯃꯥꯏꯀꯩ ꯃꯔꯤ ꯈꯨꯗꯤꯡꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯠꯆꯤꯟꯈ꯭ꯔꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯄꯨꯡ ꯃꯣꯏꯕꯨꯡꯒꯤ ꯃꯈꯣꯜꯗꯨꯅ ꯃꯥꯕꯨ ꯂꯥꯛꯆꯔꯦ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡ ꯑꯅꯤꯗꯣ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ ꯃꯈꯣꯡꯁꯨ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯋꯥꯕꯅ ꯃꯁꯥꯗꯣ ꯇꯞ ꯇꯥꯏ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯥꯕꯨ ꯃꯈꯣꯏꯁꯤꯡꯗꯨꯅ ꯂꯥꯛꯆꯔꯦ ꯕꯣꯕꯤꯟꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯃꯨꯛꯁꯨ ꯃꯥꯁꯨ ꯄꯨꯡ ꯃꯣꯏꯕꯨꯡꯒꯤ ꯃꯈꯣꯜ ꯇꯥꯏ ꯋꯥꯈꯜ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯛꯄꯗꯧꯅꯁꯨ ꯇꯧꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯒꯤ ꯃꯤꯡꯕꯨ ꯈꯣꯟꯊꯥꯡ ꯌꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯣ ꯃꯅꯥꯅ ꯇꯥꯔꯦ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯎꯔꯦ ꯃꯤꯠꯃꯥꯡꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯗꯨ ꯎꯕꯗ ꯈꯣꯡꯐꯝ ꯍꯟꯗꯣꯛꯑꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯃꯅꯥꯗꯣ ꯀꯟꯅ ꯃꯦꯜꯂꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯈꯪꯂꯦ ꯃꯁꯥꯅ ꯃꯥꯏꯊꯤꯕ ꯅꯪꯂꯦ ꯃꯥ ꯉꯁꯤꯗꯤ ꯃꯥ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯄꯟꯊꯔꯨꯔꯒ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯥꯡꯖꯕ ꯉꯥꯛꯅꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯌꯥꯝ ꯂꯥꯏꯅ ꯂꯥꯛꯆꯔꯛꯂꯕ ꯃꯈꯣꯜꯗꯨꯅꯁꯨ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯀ꯭ꯔꯛ ꯂꯥꯛꯈ꯭ꯔꯦ ꯋꯥꯏꯈꯨꯅ ꯆꯠꯄꯒꯨꯝ ꯆꯠꯂꯦ ꯑꯣꯏꯔꯔꯣꯏꯗꯕ ꯃꯃꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒ ꯃꯨꯛꯅꯕ ꯌꯥꯔꯣꯏ ꯈꯪꯕꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯑꯣꯜꯂꯒ ꯍꯩꯔꯤꯠ ꯃꯈꯣꯡꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯌꯥꯝꯗꯨ ꯃꯐꯝꯗꯨꯗ ꯊꯣꯝꯖꯤꯟꯅꯔꯦ ꯄꯨꯡ ꯃꯣꯏꯕꯨꯡꯒꯤ ꯃꯈꯣꯜ ꯃꯔꯛꯇꯨꯗ ꯕꯣꯕꯤꯟ ꯃꯁꯥꯗꯨ ꯅꯦꯍꯦꯛ ꯇꯥꯏ ꯃꯍꯥꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯈꯪꯂꯦ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯃꯍꯥꯛ ꯍꯦꯂꯣꯏꯅ ꯆꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯐꯪꯂꯕꯅꯤꯅ ꯃꯌꯥꯝꯗꯨ ꯃꯣꯏꯒꯤ ꯕꯁ ꯁ꯭ꯇꯦꯟꯗꯨꯗ ꯂꯥꯛꯑꯦ ꯕꯁ ꯁ꯭ꯇꯦꯟꯗꯨꯗ ꯂꯥꯛꯄꯒ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯒ ꯃꯌꯥꯝꯒ ꯄꯨꯟꯅ ꯕꯁꯇ ꯍꯜꯍꯟꯕꯤꯈ꯭ꯔꯦ ꯕꯣꯕꯤꯟꯒ ꯂꯨꯅ ꯇꯤꯟꯅꯕ ꯁꯥꯟꯇꯣꯁꯇꯤ ꯀꯤꯕ ꯄꯥꯈꯠꯄ ꯐꯠꯇ꯭ꯔꯦ ꯑꯅꯤꯗꯣ ꯁꯤꯠ ꯊꯪꯅ ꯊꯪꯅꯅ ꯕꯁ ꯃꯅꯨꯡꯗ ꯐꯝꯃꯤꯟꯅꯔꯤ ꯕꯣꯕꯤꯟꯁꯨ ꯎꯪꯗꯨꯅ ꯂꯩ ꯁꯥꯟꯇꯣꯁꯅ ꯕꯣꯕꯤꯟꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯥꯒꯤ ꯑꯦꯛꯁꯟ ꯑꯃꯗꯤ ꯔꯤꯑꯦꯛꯁꯟ ꯀꯔꯤꯝꯇ ꯊꯣꯏꯅ ꯇꯧꯔꯛꯇꯦ ꯈꯜꯂꯒ ꯃꯁꯥꯗꯣ ꯅꯦꯍꯦꯛ ꯇꯥꯏ ꯁꯥꯟꯇꯣꯁꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯍꯦꯂꯣꯏꯅ ꯆꯦꯟꯕꯁꯦ ꯉꯥꯎꯔꯤ ꯐꯩꯔꯤ ꯅꯥꯏ ꯍꯥꯏ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯃꯥꯏꯕꯗꯨꯅꯗꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏꯗ ꯈꯔꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯀꯦꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯦꯛꯇ ꯀꯥꯏꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯄꯁꯦ ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯥꯟꯇꯣꯁ ꯋꯥꯈꯜꯗꯣ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯌꯨꯝ ꯌꯧꯔꯛꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯌꯥꯏꯃꯒ ꯃꯩ ꯇꯤꯛꯅ ꯋꯥꯔꯤ ꯁꯥꯏ ꯏꯇꯥꯎ ꯆꯥꯎꯊꯣꯏ ꯏꯇꯥꯎ ꯍꯦꯂꯣꯏꯗꯨꯕꯨ ꯎꯍꯧꯕ꯭ꯔꯥ ꯎꯍꯧꯗꯦꯗ ꯌꯥꯏꯃ ꯅꯍꯥꯟ ꯑꯃꯨꯛ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯣꯝꯕꯨꯡ ꯆꯦꯟꯕ ꯍꯦꯂꯣꯏꯗꯨꯕꯨ ꯑꯣꯏꯔꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯀꯣꯏꯕ ꯂꯥꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯑꯕꯁꯨ ꯆꯥꯔꯝꯗꯥꯏ ꯊꯛꯂꯝꯗꯥꯏꯗ ꯃꯥꯡꯖꯧꯅꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯝꯂꯥꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯂꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯁꯤꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ ꯂꯥꯏꯅ ꯃꯤꯠꯌꯦꯡ ꯆꯪꯂꯛꯄꯒꯤ ꯃꯤ ꯂꯥꯏ ꯑꯅꯤꯁꯦ ꯏꯌꯥꯟꯗ ꯌꯥꯟꯁꯤꯟꯅꯕ ꯄꯨꯟꯁꯤꯟꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯏꯇꯥꯎ ꯌꯥꯏꯃ ꯃꯇꯝꯒꯤ ꯑꯅꯧꯕ ꯌꯥꯑꯣꯜ ꯁꯥꯏꯟꯁꯀꯤ ꯖꯨꯒꯅꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯖꯨꯒꯅꯤ ꯂꯥꯏ ꯃꯋꯥ ꯂꯧꯗꯦ ꯂꯥꯏ ꯂꯩꯇ꯭ꯔꯦ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯍꯥꯏꯖꯕꯇꯅꯤ ꯇꯧꯕꯇꯕꯨ ꯂꯥꯏꯗꯤ ꯂꯩ ꯃꯣꯏꯗ ꯆꯥꯎꯈꯠꯄ ꯂꯝꯖꯦꯟ ꯌꯥꯎꯕ ꯌꯥꯎꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯏ ꯂꯩ ꯈꯪꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯊꯤ ꯐꯣꯡꯂꯛꯏꯁꯤꯗꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕꯅꯤ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯑꯌꯦꯠꯄ ꯊꯣꯛꯂꯛꯏ ꯁꯥꯏꯟꯁꯅ
kham thengna chawkhatlabsu laina lai laiga science ka sangdamnaba miyoi kanglupsu leitaba nate itaw sumnagi isinga mineral bottle water da hanbe isinga khajikta faw oiresu khenaba le haibadi ngasigi mirol na khanglaga science na heli lai leite haina kangu ama thogla ise simu ngakpa leite itaw gi wado ataba mana targa khunung chui soidana haigani ꯑꯩꯈꯣꯏꯗꯤ ꯆꯤꯡꯌꯥꯗ ꯄꯣꯛꯄꯅꯤ ꯏꯄꯥꯅ ꯏꯄꯨꯅ ꯃꯁꯛ ꯈꯪꯅ ꯆꯠꯂꯦ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯆꯦꯠꯅ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏꯕꯨ ꯈꯨꯅꯨꯡ ꯆꯨꯏ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦ ꯈꯨꯅꯨꯡ ꯆꯨꯏ ꯂꯩꯀꯥꯡ ꯆꯥꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅ ꯆꯥꯎꯈꯠꯄ ꯃꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏꯕꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯁꯤꯟꯅꯔꯤꯕ ꯐꯠꯅꯗ꯭ꯔꯤꯕ ꯍꯤꯗꯥꯟꯅꯔꯤꯕ ꯑꯩ ꯃꯉꯥꯏꯔꯦ ꯆꯠꯅꯔꯤꯕ ꯃꯁꯤꯕꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯈꯨꯗꯝꯂꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯌꯥꯏꯃ ꯏꯇꯥꯎꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕꯅꯤ ꯆꯥꯎꯈꯠꯄ ꯍꯦꯜꯂꯒꯅ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯏꯊꯔꯛꯂꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯁꯥꯏꯟꯁꯁꯤꯅ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯩ ꯄꯣꯝ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯟꯖꯗ꯭ꯔꯕ ꯄꯨꯟꯁꯤ ꯀꯌꯥ ꯂꯣꯝꯍꯜꯂꯤꯕ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯃꯁꯦ ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯔꯨ ꯍꯨꯜꯂꯛꯄꯒꯤ ꯃꯍꯩꯗꯨꯅꯤ ꯂꯣꯛꯂꯤꯕ ꯑꯁꯨꯝꯅꯅꯤꯗꯣ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯤꯒꯤ ꯂꯥꯏꯒꯤ ꯏꯄꯨꯟ ꯄꯨꯟꯁꯤꯟꯅꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯊꯣꯔꯛꯇꯨꯅ ꯁꯥꯟꯅꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯌꯥꯏꯃꯅ ꯏꯇꯥꯎ ꯋꯥꯔꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯀꯩꯅꯣꯝ ꯏꯀꯥꯎ ꯀꯥꯎꯔꯦꯗꯣ ꯆꯥꯎꯊꯣꯏꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯏꯇꯥꯎ ꯌꯥꯏꯃꯝꯗꯤ ꯆꯥꯎꯊꯣꯏ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯑꯉꯥꯡ ꯑꯃ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏ ꯍꯌꯦꯡ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦꯗꯣ ꯏꯇꯥꯎ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯩꯅꯣ ꯍꯦꯂꯣꯏꯒꯤ ꯃꯇꯥꯡꯗ ꯔꯤꯁꯥꯔꯆ ꯇꯧꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯨꯝꯃꯦ ꯇꯥꯎ ꯃꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯔꯤꯁꯥꯔꯆ ꯀꯥꯡꯕꯨꯗꯨꯅꯤ ꯅꯥꯕ ꯏꯕꯨꯡꯉꯣ ꯊꯤꯖꯤꯟꯕꯕꯨꯗꯤ ꯐꯩ ꯍꯥꯏꯕꯕꯨ ꯍꯦꯂꯣꯏꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯦꯅ ꯂꯥꯛꯏꯕꯗꯨꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ ꯃꯗꯨꯕꯨ ꯈꯪꯗꯦ ꯇꯥꯎ ꯃꯤꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯅꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯣꯏꯔꯕꯁꯨ ꯃꯁꯤꯕꯨ ꯅꯥꯇꯩ ꯆꯥꯔꯤꯕꯔꯣ ꯁꯤꯐꯝ ꯅꯥꯄꯝ ꯈꯪꯂꯔꯣꯏ ꯇꯧꯖꯔꯁꯅꯨ ꯏꯇꯥꯎ ꯑꯩꯁꯨ ꯍꯥꯏꯗꯤ ꯍꯥꯏꯕꯅꯤ ꯄꯥꯛ ꯍꯦꯛ ꯌꯥꯗꯦ ꯑꯅꯝꯕ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯣꯏꯗ ꯏꯇꯥꯎ ꯃꯥꯅ ꯑꯗꯨꯛ ꯊꯋꯥꯏꯅ ꯇꯥꯖꯔꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯑꯉꯥꯡꯅꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩ ꯂꯥꯏꯁꯨꯁꯨ ꯈꯪꯏ ꯃꯤꯅ ꯃꯤꯒꯤ ꯂꯥꯏꯅ ꯂꯥꯏꯒꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯃꯍꯥꯛ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯏ ꯑꯗꯨꯅ ꯃꯥꯅ ꯍꯦꯂꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯀꯨꯞꯊꯅ ꯊꯤꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ ꯑꯇꯥꯡꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯈꯪꯕ ꯃꯤꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯦ ꯑꯗꯨꯕꯨ ꯂꯥꯏꯁꯨꯗꯤ ꯀꯅꯥꯁꯨ ꯈꯪꯅꯗ꯭ꯔꯦ ꯑꯆꯨꯝꯕꯅꯤ ꯏꯇꯥꯎ ꯃꯥꯅ ꯂꯩꯅꯕ ꯀꯥꯁꯨ ꯑꯩꯅ ꯁꯦꯝ ꯁꯥꯕꯗꯤ ꯂꯣꯏꯔꯕꯅꯤ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄꯗꯒꯤꯁꯨ ꯑꯌꯥꯕ ꯂꯣꯏꯅ ꯂꯧꯔꯦ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯑꯊꯣꯏꯕ ꯙꯔꯃꯅꯤ ꯏꯇꯥꯎ ꯃꯇꯦꯡ ꯄꯥꯡꯕꯤꯔꯁꯤ ꯑꯁꯨꯝꯅꯅꯤꯗꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠꯁꯤꯃꯛꯀꯤ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝꯗꯣ ꯁꯦꯂꯣꯏ ꯂꯪꯃꯥꯏ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡꯗꯨꯗ ꯃꯗꯣ ꯎꯖꯥꯎ ꯑꯃꯒꯤ ꯃꯁꯥꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯤ ꯃꯁꯥꯗꯣ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯋꯟ ꯃꯆꯥꯛꯁꯤꯡꯗꯣ ꯌꯦꯡꯂꯒ ꯀꯞꯂꯤ ꯀꯞꯂꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯒꯦ ꯅꯨꯡꯁꯤ ꯀꯥꯗ ꯑꯣꯏꯅꯖꯒꯦ ꯅꯨꯡꯁꯤ ꯀꯥꯗ ꯎꯔꯤꯒꯨꯝ ꯌꯦꯠꯆꯒꯦ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯁꯤꯡꯒꯦꯜ ꯑꯔꯦꯝꯕ ꯂꯩꯔꯥꯡ ꯑꯇꯤꯡꯉꯥ ꯇꯥꯔꯦ ꯎꯔꯤ ꯎꯄꯥꯜ ꯌꯥꯎꯅ ꯐꯨꯛꯈ꯭ꯔꯦ ꯐꯠꯇꯦꯗꯀꯣ ꯇꯥꯏꯕꯪ ꯃꯤꯅ ꯀꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯇꯝꯕ ꯑꯣꯏꯕ ꯅꯤꯄꯥ ꯑꯃꯇ ꯊꯋꯥꯏꯅ ꯇꯥꯖꯕꯕꯨ ꯄꯨꯡ ꯌꯩꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯍꯦꯛ ꯊꯨꯒꯥꯏꯗꯣ ꯐꯠꯇꯦꯗꯀꯣ ꯇꯥꯏꯕꯪ ꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯅꯨꯄꯥ ꯑꯃꯇ ꯐꯥꯎ ꯇꯝꯕꯤꯗꯕꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ ꯑꯄꯥꯝ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯂꯕ ꯀꯥꯊꯦꯛꯂꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒꯤ ꯊꯃꯣꯏꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯁꯦꯂꯣꯏ ꯆꯤꯡꯃꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯁꯤꯠꯄ
ꯑꯏꯪꯕ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠꯇ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯜ ꯄꯥꯎꯗꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯃꯈꯣꯡ ꯌꯥꯟꯗꯨꯗꯨꯅ ꯁꯨꯠ ꯁꯨꯠ ꯀꯞꯄꯦ꯫ ꯃꯆꯦ ꯑꯍꯜꯗꯣ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯦ ꯑꯗꯨꯒ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ? ꯎ ꯃꯊꯛꯇꯒ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯗꯅ ꯀꯨꯝꯊꯔꯛꯎ ꯊꯨꯅ, ꯁꯣꯝꯗꯅ ꯅꯪ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯍꯧꯔꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯆꯦꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒ ꯎꯁꯥꯗꯨꯗꯒꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯑꯦ꯫ ꯃꯈ꯭ꯋꯥꯡꯗꯣ ꯌꯩꯁꯤꯟꯈ꯭ꯔꯦ꯫ ꯑꯌꯣ 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 ꯏꯃꯥ! ꯃꯆꯦꯗꯨꯅ ꯈꯠꯃꯜꯂꯤꯀꯣ ꯅꯪ, ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯇꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅꯦꯍꯦ, ꯃꯤꯠꯁꯦ ꯅꯥꯔꯦ꯫ ꯂꯥꯏ ꯅꯪꯅ ꯌꯩꯁꯤꯟꯕꯗ ꯀꯌꯥꯝ ꯅꯥꯗꯣꯏꯅꯣ? ꯄꯛꯇꯕ ꯑꯃꯗꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨꯝ ꯅꯪ꯫ ꯑꯇꯣꯝꯕꯤꯗꯨꯅ ꯈꯨꯝꯃꯦ, ꯏꯆꯦ ꯅꯪ ꯑꯩ ꯎꯔꯤ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯕ? ꯑꯩꯁꯦ ꯅꯪꯗꯧꯅ ꯊꯧ ꯂꯩꯇꯕꯤ ꯑꯣꯏꯅ ꯎꯕ꯭ꯔꯅꯦꯍꯦ? ꯏꯁ, ꯑꯩꯕꯨ ꯈꯅꯥꯎꯁꯤ ꯇꯤꯡꯈꯩ ꯁꯥꯗꯣꯛ ꯊꯣꯡꯈꯩ ꯅꯪꯉꯣꯟꯗ ꯉꯥꯡꯗꯣꯏꯕ ꯑꯍꯥꯌꯣ! ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯁꯥꯎꯖꯅꯤꯡꯉꯤꯁꯦ꯫ ꯑꯇꯣꯝꯕꯤꯅ ꯈꯨꯝꯃꯤ, ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯉꯥꯡꯐꯝ ꯆꯩꯐꯝꯅꯤ꯫ ꯍꯩ, ꯉꯥꯡꯅꯕ ꯆꯩꯅꯕꯗꯤ ꯅꯁꯥꯅ ꯅꯗꯣꯝ ꯁꯤꯟꯖꯕ ꯇꯧ ꯉꯝꯕꯤ꯫ ꯃꯌꯥꯝꯅ ꯃꯩ ꯍꯧꯈꯩ ꯁꯥꯎꯅꯍꯧꯔꯕꯅꯤ꯫ ꯉꯁꯥꯏ ꯇꯥꯈꯤꯕ ꯃꯣꯏꯕꯨꯡ ꯃꯈꯣꯜ, ꯄꯨꯡ ꯃꯥꯡꯒꯪ ꯌꯩꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝꯗꯣ ꯅꯪꯅ ꯃꯑꯣꯏꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯃꯌꯥꯝ ꯄꯨꯜꯂꯝꯕꯗꯒꯤ ꯐꯨꯛ ꯃꯥꯡꯕꯤꯒꯦ ꯇꯧꯔꯗꯅ ꯃꯣꯏꯕꯨꯡ ꯃꯈꯣꯜꯗꯨꯅ ꯃꯌꯥꯝꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯅꯍꯧꯗ꯭ꯔꯦ꯫ ꯅꯆꯦ ꯃꯉꯥꯅ ꯁꯥꯎꯗꯅꯕ ꯍꯥꯏꯖꯔꯨ ꯂꯥꯎ꯫ ꯅꯨꯄꯥ ꯎ ꯌꯥꯗꯕꯤ, ꯑꯆꯣꯞ ꯑꯔꯦꯝ ꯈꯪꯗꯕꯤ ꯅꯪꯕꯣ! ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯊꯠꯂꯦ꯫ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯆꯤꯟ ꯈꯨꯝꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯝꯂꯛꯑꯦ꯫ ꯍꯔꯦ, ꯅꯣꯏ ꯃꯉꯥꯏꯔꯦ, ꯅꯣꯏꯗꯤ ꯌꯥꯝ ꯂꯦꯝꯃꯤꯀꯣ꯫ ꯑꯩꯕꯨ ꯅꯨꯄꯥ ꯎ ꯌꯥꯗꯕꯤ, ꯑꯆꯣꯞ ꯑꯔꯦꯝ ꯈꯪꯗꯕꯤ ꯀꯥꯏꯅ ꯍꯥꯏꯖ ꯁꯥꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥꯛ ꯑꯍꯨꯝꯔꯛ ꯌꯩ꯫ ꯅꯨꯄꯥ ꯎ ꯌꯥꯗꯕꯤ, ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕꯤꯁꯤꯕꯨ ꯑꯩ ꯏꯊꯟꯇꯔꯣ? ꯅꯣꯏꯗꯤ ꯌꯥꯎꯗꯕꯣꯏꯔꯦ? ꯐꯩ ꯐꯩ, ꯑꯩ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒ ꯄꯨꯜꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯐꯨꯛ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯆꯦ ꯑꯍꯜꯗꯣ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯩꯃꯥ! ꯈꯔ ꯉꯥꯡꯂꯨꯕꯒꯤ ꯁꯥꯎꯗꯅꯒ ꯇꯧꯏ꯫ ꯍꯥꯏ ꯑꯇꯣꯝꯕꯤ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯜꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯏ꯫ ꯉꯔꯥꯡ ꯅꯍꯥꯟ ꯎꯔꯤꯄꯣꯛ ꯁꯒꯣꯜꯕꯜ ꯇꯥꯕ ꯌꯥꯕ ꯋꯥꯄꯜ ꯃꯌꯥꯗꯨꯗ ꯍꯦꯂꯣꯏ ꯁꯥꯟꯅꯕ ꯄꯥꯈꯪ ꯅꯤꯔꯥꯖ ꯍꯣꯏꯒꯤ ꯋꯥꯄꯜ ꯃꯄꯥꯗ ꯋꯥꯄꯜꯗꯨꯗ ꯂꯦꯞꯄꯒ ꯅꯤꯔꯥꯖ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯨꯛꯅꯤꯡꯗ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ꯫ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯕ, ꯑꯩꯅ ꯉꯥꯎꯖꯕ ꯂꯥꯏ ꯄꯥꯈꯪ ꯃꯥꯟꯕ ꯃꯍꯥꯛꯇꯣ ꯑꯩꯅ ꯅꯍꯥꯟ ꯑꯗꯨꯝ ꯆꯦꯟꯗꯨꯅ ꯄꯨꯕ ꯌꯥꯕꯅꯤ꯫ ꯑꯩꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯃꯥꯅ ꯊꯋꯥꯏꯅ ꯇꯥꯖꯕ ꯍꯦꯂꯣꯏ ꯑꯩꯕꯨ ꯀꯧꯅꯕ ꯂꯩꯋꯥꯗꯣ ꯁꯥꯟꯅꯕꯗ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯦꯂꯣꯏ ꯑꯣꯏꯖꯔꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯦ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯂꯣꯏꯅ ꯈꯪꯏ, ꯍꯣꯇ꯭ꯔꯣꯡ ꯍꯣꯠꯅ ꯎꯏ꯫ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯃꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯆꯦꯟꯗꯨꯅ ꯄꯨꯕ ꯍꯥꯏꯕꯁꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯉꯁꯥꯏ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯤꯗꯨꯅ ꯑꯇꯩ ꯊꯣꯏꯅꯒꯤꯗꯤ ꯅꯠꯇꯦ, ꯂꯥꯏ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯆꯦꯟꯕ꯫ ꯑꯗꯨꯗ ꯑꯩꯁꯨ ꯂꯥꯏ ꯂꯩ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯅ ꯑꯩꯕꯨ ꯅꯨꯄꯥ ꯅꯍꯥꯗ ꯑꯆꯣꯞ ꯑꯔꯝ ꯈꯪꯗꯕꯤ ꯑꯣꯏꯅ ꯎꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯅꯤꯔꯥꯖ ꯍꯥꯏꯗꯣ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯄꯜꯁꯤꯗ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯈꯔ ꯂꯦꯛꯆꯔ ꯇꯧꯔꯝꯕꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔ ꯃꯥꯜꯂꯦ꯫ ꯍꯣꯏꯗꯍꯦ, ꯁꯨ ꯅꯣꯝꯂꯒ ꯅꯨꯡꯉꯥꯏꯕ ꯇꯥꯟ ꯐꯪꯉꯤ ꯍꯥꯏꯗꯨꯅꯤ, ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯋꯥꯄꯜ ꯃꯔꯨꯝꯗꯨꯗ ꯂꯦꯞꯂꯤꯉꯩ ꯏꯃꯨꯡꯗ ꯏꯁꯩ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯏꯃꯨꯡꯗ ꯏꯁꯩ ꯉꯪꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯥꯏ ꯃꯤꯠ ꯊꯥꯟꯗꯨꯅ ꯏꯃꯨꯡꯗ ꯇꯧꯔꯤꯕꯗꯣ ꯏꯉꯥꯟ ꯉꯥꯟꯅ ꯋꯥꯄꯜꯗꯨꯗ ꯂꯦꯞꯅ ꯂꯦꯞꯅ ꯎꯕ ꯍꯧꯔꯛꯏ꯫ ꯆꯥ ꯀꯟꯅ ꯂꯣꯜꯂꯤ꯫ ꯂꯣꯟꯕ ꯂꯣꯏꯔꯕ ꯆꯥꯗꯣ ꯐ꯭ꯂꯥꯛꯁꯇ ꯍꯥꯞꯄꯦ꯫ ꯆꯥꯎꯔꯥꯛꯅ ꯃꯇꯝꯗꯣ ꯄꯨꯡ 2:30 ꯈꯔ ꯍꯦꯜꯂꯛꯂꯦ꯫
ꯑꯍꯨꯝ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯅꯤꯔꯥꯖꯅ ꯑꯌꯨꯛ ꯑꯌꯨꯛꯅ ꯆꯥ ꯌꯣꯟꯕ ꯆꯠꯂꯕ, ꯅꯨꯡꯊꯤꯜꯗꯅ ꯊꯕꯛ ꯁꯨꯔꯕ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯋꯥꯕ ꯈꯔꯗꯤ ꯐꯔꯅꯤ꯫ ꯆꯥ ꯌꯣꯟꯕ ꯆꯠꯄꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯅꯤ? ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ, ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯖꯕ ꯁꯦꯟꯕꯨ ꯅꯠꯇ꯭ꯔꯥ? ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯈꯪꯗꯦ ꯅꯍꯥꯟꯒꯩ ꯃꯇꯝꯒꯤ ꯃꯃꯜ? ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯃꯝꯂꯤꯉꯩꯗꯒꯤ ꯏꯃꯥ ꯀꯌꯥ ꯑꯃꯅ ꯉꯟꯇꯥꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯧꯅꯕ ꯀꯥꯔꯛꯏ꯫ ꯇ꯭ꯔꯥꯐꯤꯛꯅ ꯄꯣꯠ ꯆꯩ ꯆꯈꯥꯏꯗ꯭ꯔꯤꯉꯩ ꯂꯂꯣꯟꯕꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯆꯤꯡꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯂꯥꯛꯑꯦ꯫ ꯃꯁꯤꯗ ꯏꯃꯥꯁꯤꯡꯒꯤ ꯊꯛꯅꯕ ꯑꯩꯅ ꯆꯥ ꯌꯣꯟꯕ, ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ? ꯅꯟ ꯃꯅꯤꯄꯨꯔ ꯈꯛꯇꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯁꯤꯟꯐꯝꯕꯨ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯗꯣ ꯊꯋꯥꯏ ꯇꯥꯅ ꯂꯣꯜꯂꯤ꯫ ꯆꯥꯗꯣ ꯂꯣꯜꯂꯤꯉꯩ ꯅꯤꯔꯥꯖꯀꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕ ꯋꯥꯡꯂꯦꯟꯁꯨ ꯆꯪꯂꯛꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯇꯥꯃꯣ, ꯑꯩꯁꯨ ꯆꯥ ꯌꯣꯟꯕ ꯌꯥꯎꯒꯦ꯫ ꯇꯥꯃꯣꯒꯤ ꯇꯨꯡ ꯏꯟꯅꯔꯒ꯫ ꯍꯦ, ꯌꯥꯎꯕꯤꯅꯨ ꯑꯉꯥꯡꯅ, ꯑꯩ ꯈꯨꯠ ꯑꯅꯤ ꯄꯥꯜꯂꯦ, ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯝ꯫ ꯇꯥꯃꯣ ꯋꯥꯅꯤꯌꯦ, ꯈꯨꯗꯥꯡ ꯁꯤꯗꯅꯤꯌꯦ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ꯫ ꯋꯥꯕꯤꯅꯨ ꯀꯩꯁꯨ ꯑꯩꯒꯤꯗꯃꯛ꯫ ꯌꯦꯡꯉꯣꯏ, ꯅꯪꯕꯨ ꯇꯨꯝꯁꯤꯠ ꯐꯥꯔꯕꯣ? ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯏꯁꯤꯕꯣ? ꯐꯥꯔꯦ ꯇꯥꯃꯣ, ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯄꯥꯊꯣꯛꯑꯣ ꯄꯥꯊꯣꯛꯑꯣ꯫ ꯆꯤꯟꯌꯥ ꯁꯦꯡꯂꯒ ꯆꯥ ꯊꯛꯑꯣ, ꯇꯥꯃꯣꯅ ꯅꯪꯒꯤ ꯆꯥ ꯊꯅꯝꯃꯒꯦ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯋꯥꯡꯂꯦꯟ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧꯗꯨ ꯎꯔꯒ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯣ ꯃꯤꯅꯨꯡꯁꯤꯒꯤ ꯏꯆꯦꯜꯅ ꯄꯥꯊꯣꯛꯇꯨꯅ ꯏꯍꯧꯔꯛꯑꯦ꯫ ꯊꯃꯣꯏꯗ ꯏꯆꯦꯜ ꯅꯥꯏ, ꯑꯗꯨꯕꯨ ꯑꯄꯦꯟꯕꯗꯤ ꯐꯥꯎꯏ꯫ ꯅꯤꯔꯥꯖꯀꯤ ꯃꯁꯥꯗ ꯑꯁꯨꯛ ꯊꯨꯅ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯂꯩꯔꯝꯕꯁꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯣ ꯃꯁꯥꯗ, ꯅꯤꯔꯥꯖꯀꯤ ꯃꯁꯥꯗ ꯑꯑꯣꯟꯕ ꯑꯃ ꯂꯩꯔꯝꯕꯁꯦ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯀꯨꯝꯍꯩꯗꯨ ꯌꯦꯡꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯣ ꯆꯤꯡꯅꯨꯡꯒꯤ ꯂꯨꯛꯅꯨꯡ ꯑꯃꯗ ꯃꯗꯧ ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗꯅ ꯐꯥꯎꯗꯣꯔꯛꯂꯦ꯫ ꯍꯩꯅꯝ ꯂꯩꯅꯝꯅ ꯆꯨꯔꯕ, ꯊꯥꯕꯜꯅ ꯐꯤꯡꯒꯧ ꯐꯧꯔꯕ ꯑꯇꯤꯌꯥ, ꯆꯤꯛꯅꯨꯡ ꯆꯥꯗꯤ ꯆꯦꯛꯂꯥ ꯆꯥ ꯀꯌꯥꯅ ꯃꯀꯣꯟꯗ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯂꯩꯕ ꯇꯥꯟꯖꯥꯅꯤ꯫ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯗꯤ ꯃꯗꯣꯝ ꯂꯨꯛꯅꯨꯡꯗ ꯎ ꯑꯀꯪꯕ ꯑꯇꯨꯕ ꯑꯃꯗ ꯃꯁꯥꯗꯨ ꯍꯤꯞꯊꯔꯒ ꯁꯝꯂꯥꯡꯗꯣ ꯏꯆꯥꯏ ꯆꯥꯏꯊꯣꯛꯂꯒ ꯂꯩ꯫ ꯍꯩꯅꯝ ꯂꯩꯅꯝ ꯃꯔꯛꯇ ꯀꯨꯐꯦꯠ ꯉꯥꯟꯕꯤ ꯇꯟꯗꯜ ꯑꯃꯗꯤ ꯃꯩꯔꯥꯟꯕꯤꯅ ꯁꯪꯒꯨ ꯁꯪꯒꯨ ꯇꯤꯟꯅꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ꯫ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯊꯛꯇ ꯊꯣꯛꯄ ꯊꯥꯕꯜ ꯑꯃꯗꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯣ ꯂꯣꯡꯅ ꯍꯤꯞꯊꯔꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯆꯤꯛꯄꯗꯨꯅ ꯃꯉꯣꯟꯗ ꯏꯊꯤꯜ ꯑꯃ ꯇꯠꯇꯅ ꯄꯤꯔꯤ꯫ ꯖꯒꯣꯏ ꯁꯥꯅꯤꯡꯕꯒꯤ ꯃꯥꯂꯪꯒꯤ ꯈꯣꯡꯖꯦꯜꯗꯣ ꯃꯉꯣꯟꯗꯗꯤ ꯇꯟꯊꯥ ꯑꯃꯅꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯗ ꯏꯁꯩ ꯑꯃ, ꯑꯍꯤꯡꯁꯤꯅ ꯁꯩꯔꯥꯡꯕꯤ ꯑꯣꯏ, ꯃꯥꯂꯪꯁꯤꯅ ꯁꯩꯄꯥꯟꯕ ꯑꯣꯏ꯫ ꯁꯨꯔ ꯑꯃ, ꯏꯊꯛ ꯑꯃ, ꯏꯄꯣꯝ ꯑꯃ, ꯏꯊꯤꯜ ꯑꯃ, ꯈꯨꯠꯁꯥꯁꯤꯡꯗꯣ ꯂꯦꯡ ꯂꯦꯡ ꯆꯠꯂꯦ꯫ ꯍꯦꯂꯣ ꯑꯇꯣꯝꯕꯤ ꯎꯈꯪꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯊꯋꯥꯟꯃꯤꯆꯥꯛ ꯌꯦꯡꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯣ ꯂꯨꯛꯅꯨꯡ ꯃꯅꯨꯡꯗꯨꯗ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯂꯒ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯍꯦꯂꯣꯏꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏꯀꯥ ꯖꯒꯣꯏ ꯁꯥꯕꯗꯣ ꯎꯊꯛꯇ ꯂꯥꯏꯔꯦꯟ ꯑꯃ ꯌꯦꯠꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯎꯁꯥꯗꯨꯗ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯜꯂꯒ ꯃꯉꯛꯇꯨ ꯊꯤꯡꯀꯠꯂꯒ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯅ ꯁꯥꯔꯤꯕ ꯖꯒꯣꯏꯗꯣ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯂꯥ ꯄꯥꯃꯦꯟ ꯋꯥꯡꯊꯣꯏꯕꯗ ꯃꯀꯣꯟ ꯁꯥꯅ ꯂꯩꯔꯤꯕ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯐꯥꯎꯕ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯝꯕ ꯀꯥꯏꯔꯦ꯫ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯕꯗꯨ ꯎꯕꯗ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯗꯤ ꯃꯥꯒꯤ ꯁꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯟꯊꯥ ꯅꯥꯏꯅ ꯁꯥꯔꯤ꯫ ꯃꯁꯥꯗ ꯆꯣꯛꯊꯕ ꯂꯩꯇꯦ꯫ ꯑꯍꯤꯡꯁꯤꯗ ꯃꯍꯥꯛ ꯄꯦꯟꯅ ꯖꯒꯣꯏ ꯁꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯁꯥꯏ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏꯁꯤꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯊꯋꯥꯏ ꯇꯥꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯅ ꯁꯥꯔꯤꯕ ꯃꯐꯝꯗꯨꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯏꯄꯥꯛ ꯏꯔꯦꯟꯗꯨꯗ ꯑꯍꯤꯡꯒꯤ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ ꯃꯇꯝꯗꯨꯗꯅꯤ ꯌꯥꯔꯧ ꯁꯖꯤ ꯁꯪꯒꯨ ꯈꯔ ꯍꯧꯅꯗꯨꯅ ꯏꯄꯥꯛ ꯏꯔꯦꯟꯗꯨꯗ ꯂꯥꯏꯖ ꯏꯁꯤꯡ ꯊꯛꯄ ꯍꯧꯅꯗꯨꯅ ꯀꯨꯝꯂꯛꯏ꯫ ꯁꯖꯤꯁꯤꯡꯗꯨꯁꯨ ꯏꯁꯤꯡ ꯊꯛꯄ ꯀꯨꯝꯂꯛꯄꯗ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯅ ꯌꯥꯝꯅ ꯅꯛꯄ ꯏꯔꯦꯟ ꯃꯄꯥꯗꯨꯗ
ꯇꯟꯊꯥꯅꯩꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯖꯤꯁꯤꯡꯗꯨꯁꯨ ꯏꯁꯤꯡ ꯊꯛꯀꯅꯤ ꯍꯥꯏꯕ ꯂꯣꯏꯅ ꯀꯥꯎꯏ꯫ ꯃꯉꯛ ꯊꯥꯡꯀꯠꯇꯨꯅ ꯌꯦꯡꯉꯤ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯒꯤ ꯁꯥꯊꯦꯛꯇꯨꯗ꯫ ꯑꯁꯨꯝꯅ ꯁꯥꯊꯦꯛꯇꯨ ꯌꯦꯡꯂꯤꯉꯩ ꯊꯋꯥꯏ ꯇꯥꯅ ꯇꯨꯡꯗꯒꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯁꯪꯒꯨ ꯍꯧꯅꯗꯨꯅ ꯂꯥꯛꯄ, ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯀꯩꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯄ ꯃꯇꯥꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯅ ꯍꯧꯅꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯄꯥꯛ ꯏꯔꯦꯜꯗꯨꯗ ꯂꯥꯏꯁꯦ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯄ ꯌꯥꯔꯧ ꯁꯖꯤ ꯆꯤꯍꯦꯟꯕꯁꯤꯡ ꯑꯗꯣ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯅ ꯌꯥꯝ ꯅꯛꯅ ꯈꯣꯡꯕ ꯇꯥꯔꯕꯗ ꯌꯥꯔꯧ ꯁꯖꯤꯁꯤꯡꯗꯣ ꯃꯤꯄꯥꯏꯗꯨꯅ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯗꯤ ꯊꯋꯥꯏ ꯇꯥꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩꯗ ꯌꯥꯔꯧ ꯁꯖꯤꯁꯤꯡꯅ ꯃꯤꯄꯥꯏ ꯍꯧ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯋꯥꯏ ꯀꯟꯕꯤꯗꯕ ꯌꯥꯗꯦ, ꯀꯟꯕꯤꯌꯨ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯍꯦꯛ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯖꯒꯣꯏ ꯁꯥꯔꯤꯉꯩ, ꯖꯒꯣꯏꯅ ꯍꯦꯟꯅ ꯃꯁꯥꯗ ꯏꯅꯣꯠ ꯍꯥꯞꯂꯤꯉꯩ ꯑꯀꯣꯏꯕꯗꯨꯗ ꯌꯥꯝ ꯅꯛꯅ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯅ ꯍꯧꯅꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯦ꯫ ꯃꯈꯣꯜꯁꯤ ꯇꯥꯕꯗꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯅꯛꯄꯗ ꯄꯥꯝꯕ ꯀꯩ ꯂꯥꯛꯂꯦ꯫ ꯄꯥꯝꯕ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗ ꯌꯥꯔꯧ ꯁꯖꯤ ꯆꯤꯍꯟꯕꯁꯤꯡꯅ ꯃꯤꯄꯥꯏꯗꯨꯅ ꯈꯣꯡꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯖꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯆꯪꯖꯔꯛꯂꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯁꯤꯒꯤ ꯃꯈ꯭ꯌꯥꯠꯇꯒꯤ ꯀꯟꯒꯦ ꯈꯜꯂꯦ꯫ ꯁꯖꯤꯁꯤꯡꯗꯨꯅ ꯁꯂꯨꯞ ꯍꯧꯅꯗꯨꯅ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯒꯤ ꯇꯨꯡꯗ ꯑꯣꯝꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯩ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯔꯝꯕ ꯈꯛꯇꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯤꯠꯃꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯌꯥꯔꯧ ꯁꯖꯤ ꯆꯤꯍꯟꯕꯁꯤꯡꯗꯨ ꯆꯥꯒꯗꯧꯒꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯀꯩꯁꯤꯡꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯊꯣꯛꯂꯛꯄ꯫ ꯍꯧꯖꯤꯛꯇꯤ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯣ ꯋꯥꯈꯜ ꯇꯥꯖꯔꯦ꯫ ꯁꯪꯂꯨꯞ ꯆꯥꯕꯒꯨꯝ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯤꯕ ꯌꯥꯔꯧ ꯁꯖꯤ ꯆꯤꯍꯟꯕꯁꯤꯡ ꯑꯗꯣ ꯍꯦꯂꯣ ꯑꯇꯣꯝꯕꯤꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ, ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯗ ꯂꯝꯕꯥ ꯄꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯁꯨ ꯀꯩ ꯑꯃꯣꯝꯗꯒꯤ ꯅꯨꯡꯁꯥ ꯑꯃꯣꯝꯗꯒꯤ ꯇꯥꯗꯦ ꯃꯁꯣꯡ ꯀꯪꯂꯛꯂꯦ꯫ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯒ ꯂꯝꯕꯥ ꯄꯥꯒꯦ ꯈꯟ ꯍꯧꯖꯤꯛꯇꯤ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯄꯨꯝꯕ ꯀꯩꯁꯤꯡꯗꯨꯗ ꯍꯩꯊꯔꯤ꯫ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯅ ꯑꯃꯨꯛꯁꯨ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯒ ꯂꯝꯕꯥ ꯄꯥꯕꯁꯨ ꯇꯜꯂꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯃꯥ ꯑꯗꯨꯛ ꯀꯟꯕ ꯆꯩꯔꯥꯛ ꯄꯤꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ ꯈꯟ ꯌꯥꯔꯧ ꯁꯖꯤꯁꯤꯡꯗꯨꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨ ꯌꯦꯡꯅ ꯍꯥꯏ, ꯄꯥꯝꯕ ꯀꯩꯔꯦꯜ ꯅꯈꯣꯏꯁꯨ ꯆꯤꯡꯎ ꯈꯣꯏꯌꯨꯝ ꯂꯥꯏꯒꯤ ꯁꯥꯗꯣꯡꯅꯤ, ꯑꯗꯨꯒ ꯑꯩꯁꯨ ꯆꯤꯡꯎ ꯈꯣꯏꯌꯨꯝꯂꯛꯇ ꯂꯝꯂꯩꯃꯅꯤꯗꯣ, ꯂꯥꯡꯒꯣꯜ ꯆꯥꯎꯕꯤ ꯂꯥꯡꯒꯣꯜ ꯌꯥꯝꯕꯤꯅꯤꯗꯣ꯫ ꯑꯩꯒ ꯅꯈꯣꯏꯒ ꯃꯨꯛꯅꯕꯁꯤꯅ ꯃꯥꯡꯖꯕ ꯇꯣꯡꯖꯕ ꯊꯣꯏꯅ ꯀꯩꯁꯨ ꯂꯩꯔꯣꯏ꯫ ꯅꯈꯣꯏꯅ ꯌꯥꯔꯧ ꯁꯖꯤꯁꯤꯡꯁꯦ ꯅꯆꯤꯟꯖꯥꯛ ꯅꯊꯥ ꯑꯣꯏꯒꯦ ꯈꯜꯂꯤꯁꯦ ꯇꯧꯍꯩꯗꯦ꯫ ꯑꯇꯣꯞꯄ ꯁꯥ ꯑꯣꯏꯅ ꯉꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯊꯤꯖꯔꯨꯔꯣ꯫ ꯑꯩꯉꯣꯟꯗ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯂꯕ ꯌꯥꯔꯧ ꯁꯥꯁꯤꯡꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯅ ꯈꯨꯔꯧ ꯂꯥꯡꯌꯦꯠꯅꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯂꯣꯏꯅ꯫ ꯑꯁꯨꯝꯅ ꯍꯦꯂꯣ ꯑꯇꯣꯝꯕꯤꯁꯤꯅ ꯈꯣꯟ ꯀꯂꯞ ꯍꯥꯏꯔꯛꯄ ꯀꯩꯁꯤꯡꯗꯨ ꯍꯦꯂꯣ ꯑꯇꯣꯝꯕꯤꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯁꯤꯟꯕ ꯍꯩ꯫ ꯑꯗꯨꯕꯨ ꯀꯩꯁꯤꯡ ꯑꯗꯣ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯊꯧꯁꯥꯕ ꯁꯥꯗꯦ꯫ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯪꯂꯕꯁꯨ ꯃꯥꯒ ꯃꯥꯌꯣꯛ ꯌꯥꯒꯦ ꯈꯜꯂꯦ, ꯍꯟꯕ ꯂꯩꯇꯦ꯫ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯁꯤꯡꯗꯨꯁꯨ ꯆꯤꯡꯎ ꯂꯥꯏꯒꯤ ꯁꯥꯗꯣꯡꯅꯤ ꯍꯥꯏꯕꯒꯤ ꯄꯣꯡꯖꯕ ꯅꯥꯄꯜ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯀꯩꯁꯤꯡꯗꯨꯅ ꯃꯃꯤꯠꯇ ꯃꯩꯕꯨꯜ ꯍꯧꯅ ꯉꯥꯡꯁꯛ ꯉꯥꯡꯅ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯗ ꯆꯥꯗꯨꯒꯤ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨꯁꯨ ꯀꯩꯗꯨꯒꯤ ꯃꯤꯠꯌꯦꯡꯁꯤꯡꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯀꯩꯁꯤꯡꯗꯨ ꯐꯤꯕꯝ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯍꯦꯂꯣ ꯑꯇꯣꯝꯕꯤꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯃꯨꯕ ꯅꯣꯡꯄꯨꯕ ꯂꯩꯆꯤꯜꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯈꯪꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯂꯨꯛꯅꯨꯡꯗꯨꯗꯒꯤ ꯁꯤꯠꯂꯤ꯫ ꯎ ꯋꯥ ꯇꯦꯛꯄꯒꯤ ꯃꯈꯣꯜ, ꯋꯥꯇꯣꯟ ꯃꯇꯣꯟ ꯑꯇꯨꯝꯕꯅ ꯒꯦ ꯒꯦ ꯂꯥꯎꯅ ꯅꯨꯡꯁꯤꯠꯅ ꯐꯨꯕꯗ ꯃꯈꯣꯜ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯝꯕ ꯊꯥꯕꯜ ꯃꯥꯡꯈ꯭ꯔꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯍꯣ ꯅꯨꯡꯁꯤꯠꯍꯣ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛ ꯑꯗꯨꯗ ꯐꯤꯕꯝ ꯑꯃ ꯇꯥꯔꯝꯗꯦ꯫ ꯑꯇꯤꯌꯥꯗꯅ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯈꯣꯜ,
ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯕ꯭ꯔꯖ ꯇꯥꯔꯛꯏ꯫ ꯑꯇꯤꯌꯥ ꯂꯤꯁꯤꯡꯗ ꯃꯩꯒꯤ ꯇꯦꯟꯖꯩ ꯅꯠꯇ꯭ꯔꯒ ꯃꯩꯒꯤ ꯁꯤꯡꯖꯪꯅ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯃꯔꯨ ꯃꯄꯥꯜ ꯂꯨꯞꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅꯤ꯫ ꯅꯣꯡꯊꯛꯇꯒꯤ ꯇꯥꯔꯛꯂꯤꯕ ꯕ꯭ꯔꯖ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯎꯖꯥ ꯎꯔꯦꯜ ꯑꯃꯗ ꯇꯥꯁꯤꯜꯂꯔꯦ꯫ ꯑꯗꯨꯝꯅ ꯇꯥꯁꯤꯟꯕꯗꯨꯅ ꯎꯖꯥ ꯎꯔꯦꯜꯗꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯃꯩ ꯆꯥꯛꯈꯠꯂꯛꯑꯦ꯫ ꯃꯩ ꯏꯁꯤꯡ ꯌꯦꯛꯅꯕ ꯑꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯆꯥꯟꯅꯔꯕ ꯃꯇꯥꯎꯒꯨꯝ ꯂꯨꯅ ꯇꯧꯅꯗꯨꯅ ꯅꯣꯡ ꯐꯅ ꯆꯨꯔꯁꯨ ꯎꯖꯥꯎꯗꯨꯕꯨ ꯆꯥꯛꯂꯤꯕ ꯃꯩꯗꯨꯗꯤ ꯃꯨꯠꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯩꯗꯨꯅ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯄꯅ ꯆꯤꯡꯃꯥꯏꯗꯨꯒꯤ ꯑꯃꯝꯕꯗꯨꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯂꯦ꯫ ꯌꯥꯔꯧ ꯁꯖꯤ ꯆꯤꯍꯦꯟꯕ ꯁꯖꯤ ꯀꯥꯡꯂꯨꯞꯇꯣ ꯃꯤꯄꯥꯏꯕ ꯐꯥꯎꯔꯗꯨꯅ ꯍꯦꯂꯣ ꯑꯦꯇꯣꯃꯤꯗꯨꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯅꯣꯡ ꯆꯣꯠꯂꯕꯁꯨ ꯇꯥꯁꯤꯜꯂꯒ ꯂꯩ꯫ ꯁꯣꯝꯗꯅ ꯀꯩꯁꯤꯡꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯀꯩꯁꯤꯡꯗꯨꯅ ꯍꯦꯂꯣ ꯑꯦꯇꯣꯃꯤꯗꯨꯗ ꯍꯣꯠꯆꯤꯟꯗꯨꯒꯤ ꯐꯤꯕꯝ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯣꯏꯕꯨ ꯈꯣꯏꯃꯝ ꯂꯥꯏꯔꯦꯝꯕꯤ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯂꯥꯡꯒꯣꯜ ꯑꯣꯏꯔꯤꯕꯤ ꯂꯨꯏꯔꯥꯂꯥ ꯁꯥꯐꯕꯤ ꯂꯩꯔꯥꯂꯥ ꯁꯥꯡꯅ ꯍꯥꯎꯃ ꯂꯤꯛꯂꯥꯡ ꯁꯥꯐꯕꯤ ꯍꯥꯎꯔꯪ ꯂꯩꯁꯪ ꯁꯥꯐꯕꯤ ꯍꯥꯏꯅ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯁꯩꯊꯥꯅꯕꯤ ꯏꯔꯩꯃ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯆꯦꯜꯂꯤꯕ ꯏꯄꯥꯛ ꯏꯔꯦꯜꯗꯨꯗꯒꯤ ꯁꯥꯐꯣꯡꯂꯛꯏ꯫ ꯏꯁꯤꯡꯗꯣ ꯉꯁꯥꯏꯋꯥꯏꯗꯤ ꯇꯞꯅ ꯆꯦꯜꯂꯝꯃꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯀꯔꯥ ꯑꯃ ꯍꯦꯟꯅ ꯃꯥꯒꯤ ꯆꯦꯟꯐꯝ ꯊꯣꯛꯄ ꯆꯥꯡꯗꯒꯤ ꯀꯟꯅ ꯆꯦꯟꯈꯠꯂꯛꯏ꯫ ꯏꯔꯩ ꯏꯔꯥꯎꯈꯣꯟ ꯀꯜꯂꯛꯏ꯫ ꯏꯄꯥꯛ ꯏꯔꯦꯟꯗꯣ ꯃꯔꯤ ꯀꯤꯛꯅ ꯆꯦꯜꯂꯝꯕꯗꯒꯤ ꯇꯞꯅ ꯀꯥ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯔꯥꯛ ꯄꯥꯛꯅ ꯇꯨꯔꯦꯜ ꯑꯣꯏꯅ ꯆꯦꯜꯂꯛꯂꯦ꯫ ꯍꯦꯂꯣ ꯑꯦꯇꯣꯃꯤꯗꯨꯅ ꯂꯩꯔꯤꯗꯨꯒ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯏꯆꯦꯜꯗꯨꯅ ꯑꯋꯥꯡꯕ ꯄꯜꯂꯣꯏ ꯍꯦꯂꯣ ꯑꯦꯇꯣꯃꯤꯗꯨꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯕꯨ ꯃꯥꯏꯊꯤꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ꯫ ꯀꯩꯁꯤꯡ ꯑꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯔꯦ꯫ ꯍꯦꯂꯣ ꯑꯦꯇꯣꯃꯤꯗꯨ ꯇꯝꯅ ꯆꯣꯡꯁꯤꯟꯒꯦ ꯃꯨꯛꯅꯒꯦ ꯍꯥꯏꯕꯁꯨ ꯏꯄꯥꯛ ꯏꯔꯦꯟꯗꯨꯅ ꯈꯪꯍꯧꯗꯅ ꯏꯃꯥꯏꯗꯨ ꯄꯥꯛꯊꯣꯔꯛꯄꯅ ꯃꯈꯣꯏ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯤꯅ ꯈꯣꯏꯔꯥꯡꯕ ꯑꯣꯏꯔꯦ꯫ ꯏꯔꯩ ꯀꯟꯕ ꯏꯔꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥ ꯄꯨꯝꯕ ꯌꯣꯠꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯀꯩꯁꯤꯡꯗꯨ ꯄꯦꯟꯗꯕꯅ ꯑꯁꯨꯝ ꯍꯦꯟꯀꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ꯫ ꯑꯅꯝ ꯀꯟꯕ ꯀꯩ ꯑꯃꯗꯤ ꯏꯄꯥꯛ ꯏꯔꯦꯟꯗꯨ ꯏꯔꯥꯜꯂꯒ ꯍꯦꯂꯣ ꯑꯦꯇꯣꯃꯤꯗꯣ ꯇꯥꯟꯊꯪꯒꯅꯤ ꯈꯜꯂꯨꯕꯅ ꯑꯔꯦꯝꯕꯗ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒꯦ ꯈꯟ ꯏꯄꯥꯛ ꯏꯔꯦꯟꯗꯨꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯄ ꯏꯔꯩ ꯀꯟꯕ ꯏꯔꯦꯟꯗꯨꯅ ꯄꯥꯝꯕ ꯀꯩꯔꯦꯜꯗꯣ ꯎꯔꯨ ꯎꯔꯨ ꯃꯥꯒꯤ ꯏꯄꯣꯝꯗꯨꯅ ꯂꯩꯁꯤꯟꯈꯤꯗꯨꯅ ꯄꯥꯝꯕ ꯀꯩꯔꯦꯜꯗꯣ ꯃꯇꯤꯛ ꯃꯊꯧ ꯅꯥꯍꯟꯈ꯭ꯔꯦ꯫ ꯏꯄꯥꯛ ꯏꯔꯦꯟꯗꯣ ꯂꯥꯟꯊꯣꯛꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟꯗꯤ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ꯫ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯣ ꯏꯄꯥꯛ ꯏꯔꯦꯜꯗꯨꯗ ꯏꯔꯥꯛꯅꯔꯦ꯫ ꯃꯗꯨꯝꯅ ꯏꯄꯥꯛ ꯏꯔꯦꯜꯗꯨꯗ ꯏꯔꯥꯛꯅꯕꯒ ꯑꯇꯣꯞꯄ ꯀꯪꯐꯥꯜꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯩꯁꯤꯡꯗꯣ ꯍꯧꯅꯗꯨꯅ ꯑꯃꯨꯛꯇ ꯍꯧꯅ ꯍꯧꯅ ꯈꯣꯡꯉꯤ꯫ ꯏꯄꯥꯛ ꯏꯔꯦꯟꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕꯁꯨ ꯉꯝꯗ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯦ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯗ, ꯍꯥꯏ ꯍꯥꯏ ꯄꯥꯝꯕ ꯀꯩꯔꯦꯜ ꯁꯥꯊꯧꯕ ꯁꯥ, ꯀꯅꯥꯗꯅꯣ ꯅꯈꯣꯏꯅ ꯃꯨꯛꯅꯒꯦ ꯈꯜꯂꯤꯕ? ꯈꯣꯏꯅꯧ ꯏꯇꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯗꯔꯥ? ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯖ ꯏꯄꯥꯛ ꯏꯔꯦꯟꯗ ꯌꯥꯇꯥꯔꯤꯕꯤ ꯏꯔꯩꯃ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨꯔꯥ? ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯔꯛꯄ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯌꯧꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯈꯣꯜ ꯍꯧꯅ ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯗꯧꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯉꯤ꯫ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯃꯅ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯇꯩ ꯀꯩꯁꯤꯡꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜꯗꯨꯅ ꯍꯥꯏꯔꯝꯕꯗꯒꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯃꯁꯥꯗꯨ ꯏꯁꯤꯡꯗꯧꯅ ꯇꯧꯏ, ꯂꯣꯏꯅ ꯐꯥꯎꯅ ꯎꯏ꯫ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯏꯔꯦꯟꯗꯣ ꯁꯥꯒꯣꯟꯅꯗꯨꯅ ꯁꯥꯐꯣꯡꯂꯛꯄꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ, ꯆꯤꯡꯗꯥꯏ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯃꯣꯝ ꯍꯥꯎꯃ ꯂꯤꯛꯂꯥꯡ ꯁꯥꯐꯕꯤ ꯍꯥꯏꯕꯗꯣ ꯑꯩꯅꯤ, ꯈꯪꯗꯕ꯭ꯔꯥ? ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯏꯁꯥꯕꯤ ꯇꯥꯕꯨꯡ ꯃꯅꯤꯡꯊꯧ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯗꯨꯉꯩ ꯏꯁꯥꯕꯤ ꯇꯥꯡꯖꯤꯜꯂꯨꯔꯦꯟ ꯀꯛꯄꯒꯤ ꯏꯅ ꯏꯆꯦꯜ ꯑꯣꯏꯔꯕ ꯏꯔꯤꯜ ꯇꯨꯔꯦꯜ ꯃꯥꯒꯤ ꯏꯆꯦꯜ ꯇꯨꯡꯏꯟꯅ ꯑꯌꯥꯡ ꯈꯣꯡꯖꯦꯜꯂꯛꯄꯗ ꯏꯔꯤꯜ ꯇꯨꯔꯦꯜ ꯇꯥꯕ ꯂꯥꯏꯖ ꯏꯁꯤꯡ ꯏꯈꯣꯡ ꯑꯃ ꯌꯧꯕꯗ ꯏꯈꯣꯡ ꯃꯥꯒꯤ ꯃꯄꯥꯜꯗ ꯅꯁꯥ ꯅꯣꯡꯃꯣꯝꯅ ꯆꯤꯡꯉꯨ ꯅꯣꯡꯗꯝ ꯊꯤꯕꯤ ꯀꯁꯥ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯂꯦꯗꯣ ꯍꯥꯏꯅ ꯇꯦꯡꯊꯥꯈꯤꯕ ꯀꯥꯎꯖꯟꯅꯁꯨ ꯀꯥꯎꯖꯟ ꯊꯤꯗꯀꯣ ꯄꯥꯝꯕ ꯀꯩꯔꯦꯜ ꯁꯥ ꯑꯩꯗꯤ ꯂꯥꯡꯉꯣꯟ ꯆꯥꯎꯕꯤ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯁꯨ ꯂꯥꯡꯉꯣꯟꯕꯤꯅꯤꯗꯣ ꯈꯣꯟꯐꯝ ꯏꯔꯦꯟ ꯀꯣꯟꯗ
ꯀꯣꯡꯒꯨꯝꯕꯤ ꯆꯤꯡꯗꯥꯏ ꯅꯤꯡꯊꯧ ꯆꯅꯨ ꯂꯥꯏꯔꯨꯂꯥ ꯁꯥꯐꯕꯤ ꯄꯣꯏꯔꯦ ꯆꯥꯗꯣꯟ ꯋꯥꯉꯝ ꯁꯨꯗꯣꯟ ꯌꯣꯏꯕꯤ ꯈꯨꯃꯝ ꯂꯥꯏꯔꯦꯝꯕꯤ ꯏꯔꯤꯜ ꯂꯩꯃ ꯏꯔꯩꯃ ꯍꯥꯏꯕꯗꯣ ꯑꯩꯅꯤ ꯀꯔꯤꯒꯤ ꯈꯪꯗꯒꯦ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕꯗꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯅꯈꯣꯏꯒꯤ ꯈꯥꯡꯉꯨ ꯊꯛꯇ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯒꯦꯇꯅꯤ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯣꯡ ꯀꯥꯡꯂꯝꯕ ꯀꯥꯡꯈꯤꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯏꯔꯩꯃ ꯃꯥꯕꯨ ꯀꯤꯕꯅ ꯈꯣꯡꯐꯝ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯔꯧ ꯁꯖꯤ ꯆꯤꯍꯦꯟꯕꯁꯤꯡ ꯑꯗꯣ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯀꯣꯛꯇ꯭ꯔꯦ ꯍꯦꯟꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ ꯑꯁꯨꯝꯅ ꯄꯥꯝꯕ ꯀꯩꯁꯤꯡꯗꯨꯅ ꯑꯄꯥꯝꯕꯩꯅ ꯆꯥꯛꯂꯤꯉꯩ ꯎꯟ ꯇꯔꯨꯛꯅ ꯏꯔꯤꯕ ꯋꯥꯎ ꯇꯔꯨꯛꯅ ꯏꯊꯥꯕ ꯃꯤꯍꯤꯡꯂꯦꯟ ꯃꯤꯄꯣꯛꯄ ꯑꯣꯏꯔꯤꯕ ꯆꯔꯤꯛ ꯃꯄꯥꯜ ꯊꯥꯔꯤꯕ ꯅꯣꯡꯊ꯭ꯔꯩ ꯃꯎ ꯂꯤꯡꯕ ꯁꯃꯨ ꯑꯉꯧꯕ ꯇꯣꯡꯂꯛꯄ ꯏꯉꯥ ꯀꯨꯝꯗꯝꯕ ꯏꯉꯦꯟ ꯀꯨꯝꯈꯥꯏꯕ ꯆꯤꯉꯨ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄꯁꯨ ꯃꯐꯝꯗꯨꯗ ꯁꯥꯐꯣꯡꯂꯛꯏ ꯁꯃꯨ ꯑꯉꯧꯕ ꯀꯧꯕ꯭ꯔꯨ ꯑꯦꯁꯥ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯊꯛ ꯊꯛ ꯅꯤꯛꯏ ꯁꯃꯨ ꯑꯉꯧꯕꯗꯨꯅ ꯃꯅꯥꯇꯣꯟ ꯋꯥꯡꯅ ꯊꯥꯡꯀꯠꯂꯒ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯏ ꯂꯝꯍꯦꯟꯕ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯁꯃꯨ ꯌꯦꯁꯥ ꯑꯉꯧꯕꯅ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯕꯁꯨ ꯇꯥꯔꯒ ꯑꯀꯤꯕ ꯐꯥꯎꯔꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯏꯕꯨꯙꯧ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄꯅ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯣ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯍꯥꯏ ꯄꯥꯝꯕ ꯀꯩꯔꯦꯜ ꯈꯣꯏꯔꯥꯡꯕ ꯌꯥꯗꯦ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯍꯦꯇꯣꯡꯂꯤ ꯌꯥꯔꯧ ꯁꯖꯤ ꯆꯤꯍꯦꯟꯕ ꯆꯥꯐꯗꯤ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯗꯤ ꯑꯇꯣꯞꯄ ꯅꯆꯤꯟꯖꯥꯛ ꯅꯊꯥꯕꯨ ꯊꯤꯖꯔꯨꯆꯣ ꯅꯌꯥ ꯀꯦꯟꯒꯅꯤ ꯄꯨꯟꯁꯤ ꯂꯣꯡꯒꯅꯤ ꯏꯁꯥꯅ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ ꯏꯄꯥꯔꯤ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯌꯥꯎꯔꯛꯏꯗꯣ ꯅꯨꯡꯁꯤꯠ ꯀꯨꯝꯒꯤ ꯀꯨꯝꯗꯝꯕ ꯆꯤꯉꯨ ꯑꯩꯕꯨ ꯀꯤꯗꯕ꯭ꯔꯥ ꯑꯁꯨꯝꯅ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯅ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯄ ꯀꯩꯁꯤꯡꯗꯣ ꯀꯤꯔꯗꯨꯅ ꯃꯁꯣꯡ ꯐꯜꯂꯝꯕꯗꯨ ꯇꯣꯛꯂꯒ ꯑꯇꯦꯕ ꯁꯟꯒꯨꯝꯅ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄꯕꯨ ꯈꯣꯏꯔꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯂꯝꯀꯦꯠ ꯂꯝꯃꯥꯏꯔꯔꯣꯏ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯏꯄꯥꯛ ꯏꯔꯦꯟꯂꯣ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯁꯥꯐꯨꯗꯣ ꯍꯟꯊꯈ꯭ꯔꯦ ꯏꯋꯥꯏ ꯏꯂꯤꯟ ꯀꯜꯂꯝꯕꯗꯣ ꯀꯟꯈꯤꯗ꯭ꯔꯦ ꯃꯈꯧ ꯄꯨꯡꯅ ꯏꯔꯩ ꯏꯔꯥꯎꯈꯨꯟ ꯀꯜꯂꯝꯕ ꯈꯣꯡꯅ ꯂꯥꯎꯅ ꯆꯦꯜꯂꯝꯕ ꯇꯞꯊꯈ꯭ರೆ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ ꯏꯁꯤꯡ ꯏꯔꯦꯟꯗꯨꯗ ꯁꯤꯡꯅꯗꯨꯅ ꯆꯣꯡꯊꯈꯤꯕ ꯄꯥꯝꯕ ꯀꯩꯔꯦꯜꯗꯨꯁꯨ ꯀꯪꯐꯥꯜꯗ ꯀꯥꯔꯛꯂꯒ ꯆꯤꯉꯨ ꯂꯥꯏꯁꯤꯡꯗꯨꯗ ꯈꯣꯏꯔꯝꯂꯒ ꯎꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯥꯔꯧ ꯁꯖꯤ ꯆꯤꯍꯦꯟꯕꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯄꯦꯜꯂꯗꯨꯅ ꯆꯤꯉꯨ ꯂꯥꯏꯁꯤꯡꯗꯨꯗ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯌꯦꯡꯅꯩ ꯆꯤꯉꯨꯁꯤꯗ ꯁꯥꯌꯣꯟ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯀꯨꯝꯁꯤ ꯀꯨꯝꯖꯥ ꯑꯁꯤꯕꯨ ꯄꯣꯏꯔꯩ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤꯁꯤꯕꯨ ꯀꯝꯗꯧꯔꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ ꯏꯔꯩ ꯃꯩꯇꯥ ꯅꯪꯁꯨ ꯍꯥꯏ ꯇꯨꯔꯦꯜ ꯂꯥꯏꯖꯟ ꯅꯨꯡꯗꯝ ꯅꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯍꯦꯛ ꯆꯥꯎ ꯑꯃꯨꯛ ꯍꯦꯛ ꯀꯪ ꯀꯔꯤ ꯂꯥꯡꯑꯣꯟ ꯃꯇꯧꯅꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯋꯥꯍꯩ ꯇꯥꯕꯗ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄꯅ ꯎꯔꯕꯔ ꯂꯝꯂꯩꯃ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯍꯦꯜꯂꯛꯄ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯎꯃꯪ ꯀꯣꯛꯊꯣꯔꯛꯄ ꯂꯥꯃꯩ ꯊꯥꯕ ꯎꯔꯤ ꯎꯄꯥꯜ ꯐꯨꯛꯅ ꯑꯏꯪ ꯑꯁꯥ ꯅꯣꯡꯗꯝ ꯅꯥꯏꯔꯛꯇ꯭ꯔꯦ ꯃꯁꯤꯅ ꯀꯨꯝꯒꯤ ꯅꯣꯡꯗ ꯑꯀꯥꯏꯕ ꯄꯤꯔꯛꯂꯦ ꯎ ꯋꯥ ꯌꯥꯟꯊꯠꯂꯛꯄ ꯎꯃꯪ ꯀꯣꯛꯊꯣꯔꯛꯄꯁꯦ ꯂꯦꯞꯇ꯭ꯔꯒꯗꯤ ꯀꯪꯂꯩꯄꯨꯡ ꯃꯌꯣꯜꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯋꯥꯕꯅ ꯍꯥ ꯀꯥꯟꯅ ꯂꯥꯎꯔꯅꯤ ꯂꯥꯏꯔꯦꯝꯕꯤ ꯏꯔꯩꯃ ꯀꯧꯏ ꯂꯥꯏꯔꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯃꯣꯠꯁꯤꯜꯂꯦ ꯇꯨꯔꯦꯜ ꯏꯍꯧꯔꯛꯄ ꯃꯔꯨꯗ ꯎ ꯋꯥ ꯀꯛꯊꯠꯂꯦ ꯅꯨꯡ ꯂꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯩꯒꯤ ꯏꯆꯦꯜꯁꯨ ꯅꯩꯅ ꯆꯦꯜꯂꯛꯄ ꯇꯥꯕꯅꯤ ꯅꯃꯨ ꯇꯥꯏꯕꯪꯅ ꯑꯐꯠꯇꯕ ꯍꯥꯏꯕꯗꯨ ꯃꯈꯩ ꯇꯨꯔꯦꯜꯗ ꯃꯁꯤꯡ ꯈꯪꯗꯅ ꯂꯪꯊꯔꯤ ꯃꯁꯤꯗ ꯇꯨꯔꯦꯜꯁꯤꯡꯁꯤꯒꯤ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛ ꯀꯗꯣꯝꯗꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯐꯠꯇꯦꯗꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯃꯁꯥꯒꯤꯇ ꯈꯜꯂꯤ ꯑꯣꯏꯖꯕ ꯊꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯐꯤꯕꯝꯗꯤ ꯃꯥꯡꯁꯤꯜꯂꯛꯏ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯁꯤꯡꯁꯦ ꯈꯜꯂꯨꯕꯗ ꯀꯝꯗꯧꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯅꯨꯡꯂꯣꯟꯗ ꯈꯟꯕ ꯍꯧꯔꯛꯂꯦ ꯆꯤꯟꯗꯗꯤ ꯎ ꯊꯥꯁꯤꯃ ꯍꯥꯏꯕ ꯊꯥꯔꯤꯕ ꯎꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏ ꯆꯥꯏꯗꯦꯁꯨ ꯈꯪꯗꯕ ꯎ ꯆꯥꯔꯗꯨꯒꯤ ꯃꯔꯥꯏꯕꯛꯅ ꯀꯔꯤ ꯑꯣꯏꯅꯤꯁꯨ ꯈꯪꯗꯕ ꯃꯗꯨꯒꯤ ꯈꯟꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯁꯥꯎꯕ ꯄꯣꯛꯏ ꯇꯥꯟꯖꯥꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯁꯤꯅ ꯎꯃꯪ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯗ ꯅꯞꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯂꯦ ꯂꯥꯏꯅꯤꯡꯊꯧ
ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯛꯄꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩꯒ ꯊꯥꯔꯒ ꯏꯁꯥꯅꯧ ꯂꯥꯏꯔꯦꯝꯕ ꯀꯧꯅꯨ ꯏꯄꯥꯔꯤ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯀꯨꯝꯗꯝ ꯂꯥꯏꯅꯤ ꯑꯩꯅ ꯀꯨꯝꯂꯕꯗꯤ ꯅꯣꯡ ꯌꯥꯝ ꯇꯥꯒꯜꯂꯤ ꯂꯥꯏꯒꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯜꯂꯤ ꯂꯧꯎ ꯁꯤꯡꯎꯕꯗ ꯑꯌꯦꯠ ꯑꯀꯥꯏ ꯄꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯂꯧ ꯀꯥꯡꯊꯛ ꯂꯧꯗ ꯂꯧ ꯎꯔꯗꯤ ꯑꯩꯅ ꯀꯨꯝꯗꯝꯕ ꯃꯇꯝꯗꯗꯤ ꯃꯥꯏ ꯄꯥꯛꯀꯜꯂꯤ ꯍꯥꯎꯔꯩꯃ ꯅꯣꯡꯆꯨꯞ ꯄꯥꯡꯕꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇꯅ ꯏꯁꯥꯅꯧ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤꯅ ꯀꯨꯝꯗꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯀꯨꯝꯗꯝꯂꯒ ꯅꯣꯡ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯇꯥꯏ ꯂꯥꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯀꯟꯗꯦ ꯄꯥꯠꯂꯧ ꯄꯥꯝꯂꯧ ꯑꯅꯤꯃꯛꯇ ꯊꯧꯖꯥꯜ ꯂꯟ ꯀꯨꯕꯤ ꯍꯥꯎꯔꯩ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯃꯔꯝ ꯈꯩꯗꯅ ꯏꯄꯥꯔꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯀꯨꯝꯗꯝꯃꯤ ꯏꯄꯥꯔꯤꯅ ꯀꯨꯝꯗꯝꯕ ꯃꯇꯝꯗꯤ ꯑꯈꯥꯛ ꯑꯔꯥꯎ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯜꯂꯤ ꯀꯥꯎꯒꯅꯨ ꯀꯣꯂꯝ ꯂꯩꯃ ꯍꯦꯜꯂꯣ ꯑꯇꯣꯝꯕꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ